ꯑꯁꯣꯝ ꯂꯥꯡꯕ ꯅꯨꯡꯉꯥꯏꯇꯧꯔꯦ ꯀꯔꯤ ꯀꯂꯔꯅꯣ ꯇꯧꯔꯤꯁꯦ ꯇꯨꯀꯠꯆꯩꯌꯦ ꯐꯖꯕꯗꯤ ꯑꯝꯇ ꯂꯥꯛꯇꯦ ꯍꯦꯜꯂꯣ ꯍꯥꯏ ꯃꯌꯥꯝ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯈꯅꯥꯎꯒ ꯂꯣꯏ ꯃꯔꯦꯡ ꯆꯠꯇꯅ ꯁꯝꯁꯦ ꯂꯣꯏ ꯉꯁꯤꯒꯤ ꯁꯝ ꯍꯥꯠꯇ꯭ꯔꯤꯉꯣꯏ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯩꯌꯦꯕ ꯀꯧꯅꯔꯖꯥꯠꯂꯣ ꯈꯪꯉꯅꯤ ꯉꯁꯤ ꯃꯌꯥꯝ ꯑꯩ ꯑꯦꯜꯕꯤ ꯂꯩ ꯀꯥꯎꯅꯔꯕ ꯈꯪꯗꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯦ ꯈꯨꯃꯟ ꯁꯥꯐꯝ ꯅꯨꯡꯁꯤꯕ ꯐꯥꯔꯁ ꯂꯥꯏꯠ ꯈꯨꯃꯟ ꯉꯁꯥꯏ ꯅꯪꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯊꯥꯒꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯊꯥꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯃꯤ ꯂꯥꯛꯁꯜꯂꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯉꯦꯕ ꯆꯥꯛ ꯊꯣꯡꯅ ꯑꯦꯜꯕꯤ ꯇꯧꯔꯛꯏꯅꯦ ꯃꯤ ꯂꯥꯛꯁꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯅꯪ ꯀꯣꯜꯗꯣ ꯊꯥꯒꯠꯄꯗꯣ ꯉꯝꯍꯧꯗ꯭ꯔꯕ ꯈꯦꯂꯦꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯈꯨꯃꯟ ꯈꯦꯂꯦꯟ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯑꯩ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯦꯕꯀꯣ ꯂꯣꯛ ꯀꯟꯃꯟꯕꯒꯤꯅꯦ ꯈꯅꯥꯎꯒꯁꯦ ꯅꯥꯕꯖꯥꯠꯅꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯁꯇꯔꯗꯦꯁꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯂꯥꯛꯏꯅꯦ ꯈꯦꯂꯦꯟꯅ ꯇꯨ ꯂꯥꯏꯛ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟꯅ ꯑꯣꯀꯦ ꯆꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯀ꯭ꯔꯤꯁꯅ ꯁꯤꯡꯍꯅ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯒꯦ ꯍꯥꯏ ꯀ꯭ꯔꯤꯁꯅ ꯉꯁꯤꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯕ ꯏꯔꯣꯟꯁꯜꯂꯦ ꯃꯤ ꯂꯥꯛꯑꯝꯃꯦꯕ ꯃꯤ ꯂꯥꯛꯑꯝꯕꯗꯣ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯦꯕꯀꯣ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯊꯣꯡꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯃꯤꯗꯨ ꯐꯝꯖꯤꯜꯂꯃꯤꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯤꯑꯕ ꯈꯦꯂꯦꯟꯅ ꯁꯤꯁ ꯀꯩ ꯍꯥꯏꯕ ꯏꯁꯇꯤꯝ ꯇꯧꯊꯣꯛꯑꯣ ꯍꯥꯏ ꯍꯌꯦꯡꯗꯤ ꯇꯧꯒꯦ ꯈꯜꯂꯤ ꯈꯦꯂꯦꯟ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯈꯅꯥꯎꯁꯦ ꯈꯨꯅꯥꯝꯅꯦ ꯑꯩ ꯋꯥ ꯉꯥꯡꯁꯦ ꯈꯅꯥꯎ ꯌꯥꯝ ꯅꯥꯏ ꯃꯤ ꯑꯃꯇ ꯂꯥꯛꯄꯤꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯤ 3 ꯈꯛꯇꯪ ꯂꯩꯌꯦ ꯃꯤ ꯑꯇꯩ ꯌꯥꯝ ꯂꯥꯛꯇꯦ ꯀ꯭ꯔꯤꯁꯅ ꯇꯥꯃꯣꯗꯤ ꯍꯥꯏ ꯇꯥꯃꯣ ꯃꯥ ꯆꯥꯛꯇ ꯑꯩꯅ ꯊꯥꯡꯒꯠꯂꯝꯕꯗꯣ ꯃꯥ ꯌꯦꯡꯍꯟꯕꯤꯔꯤ ꯊꯦꯡꯈ꯭ꯔꯦ ꯉꯁꯤ ꯌꯥꯝꯅ ꯆꯥꯛ ꯊꯣꯡꯕ ꯃꯤ ꯂꯥꯛꯁꯟꯗꯅꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯂꯥꯛꯑꯒꯦ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯏꯕꯦꯝꯃ ꯆꯥꯛꯀ ꯆꯥ ꯐꯪꯗ꯭ꯔꯤꯌꯦ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ ꯑꯦꯜꯕꯤꯁꯦ ꯉꯁꯤ ꯂꯥꯛꯑꯔꯣꯏꯒꯦ ꯈꯟꯕ ꯑꯗ ꯑꯗꯨꯝ ꯂꯥꯛꯑꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯒ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯅ ꯑꯗꯨꯗꯨꯒꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯁꯤꯁꯨꯅꯦ ꯕꯦꯇ꯭ꯔꯤꯒ ꯑꯝꯇ ꯌꯥꯎꯔꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯆꯥꯔꯖ ꯇꯧꯅ ꯇꯧꯔꯛꯏꯅꯦ ꯍꯧꯖꯤꯛ ꯆꯥꯔꯖ ꯇꯧꯔꯤꯀꯣ ꯐꯃꯨꯡꯗ ꯆꯥꯔꯖ ꯇꯧꯅ ꯇꯧꯔꯛꯏꯅꯦ ꯅꯦꯅꯦ ꯀꯨꯂꯕꯇꯤꯅ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯏꯔꯣꯜꯂꯦ ꯅꯦꯅꯦ ꯅꯦꯅꯦꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯆꯥꯗ꯭ꯔꯤꯌꯦ ꯏꯕꯦꯝꯃ ꯃꯤ ꯂꯥꯛꯑꯝꯃꯦ ꯃꯤ ꯂꯥꯛꯑꯝꯕꯒꯤꯅꯦ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯦꯕꯀꯣ ꯃꯣꯏꯗꯣ ꯂꯥꯛꯄꯗꯨꯗ ꯆꯥ ꯄꯤꯊꯛꯄ ꯈꯣꯠꯊꯛꯄ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯑꯦꯕ ꯑꯗꯣ ꯃꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩꯔꯕꯅꯤꯅ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯁꯦ ꯀ꯭ꯔꯤꯁꯅꯥꯅ ꯀꯩ ꯃꯊꯦꯜ ꯇꯧꯔꯤꯒꯦ ꯇꯥꯃꯣꯅ ꯍꯥꯏ ꯏꯔꯣꯜꯂꯤꯌꯦ ꯀ꯭ꯔꯤꯁꯅ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯤꯀꯣ ꯑꯗꯨꯒ ꯉꯥꯔꯧꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯅꯤ ꯀꯩꯕ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯂꯩꯌꯦꯕ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯒ ꯑꯗꯩꯗꯤꯅꯦ ꯌꯦꯔꯨꯝ ꯂꯩꯌꯦꯕꯀꯣ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠꯀ ꯇꯧꯔꯒ ꯆꯥꯁꯤꯜꯂꯅꯤ ꯉꯁꯤꯒꯤ ꯕꯤꯀꯥꯁꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯕꯤꯀꯥꯁ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯗꯥꯅ ꯂꯣꯏꯁꯤꯜꯂꯤꯌꯦ ꯑꯩ ꯑꯦꯜꯕꯤꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦ ꯗꯗꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯤ ꯈꯦꯂꯦꯟꯅ ꯁꯥꯄꯝꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯥꯛ ꯀꯝꯕꯒꯤ ꯃꯈꯣꯜ ꯀꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯆꯥꯛ ꯀꯥꯝꯃꯦ ꯑꯩꯈꯣꯏ ꯗꯥ ꯆꯪꯕꯤꯈ꯭ꯔꯦ ꯃꯥ ꯂꯣꯏꯁꯟꯕꯤꯈꯤꯗꯧꯔꯦ ꯃꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯀꯥꯡꯁꯣꯏ ꯑꯃ ꯏꯔꯣꯟꯕ ꯑꯃ ꯀꯥꯡꯉꯧ ꯑꯃ ꯌꯦꯔꯨꯝ ꯇꯥꯎꯕꯒ ꯏꯅꯝꯃ ꯑꯁ ꯃꯊꯦꯜ ꯌꯥꯝꯃꯦ ꯅꯪꯒꯤꯗꯤ ꯍꯥꯎꯔꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁ ꯑꯗꯨꯗꯤ ꯂꯥꯏꯐ ꯀꯨꯏꯔꯔꯣꯏꯅꯦ ꯑꯥꯎ
ꯊꯣꯏꯕꯤꯁꯅꯥ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏꯀꯣ 30 minutes ꯅꯠꯇ꯭ꯔꯒꯅ 1 hour ꯇꯧꯕ ꯉꯝꯕ ꯌꯥꯏ ꯉꯝꯗꯕ ꯌꯥꯏ ꯉꯁꯤꯁꯦ ꯈꯅꯥꯎꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯋꯥ ꯉꯥꯡꯉꯤꯁꯦ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯥꯏꯌꯦꯕꯀꯣ ꯈꯨꯃꯟꯅ ꯈꯦꯂꯦꯟꯕ꯭ꯔꯣ ꯆꯥꯔꯒ ꯍꯤꯞꯄꯤ ꯍꯥꯏ ꯀꯩꯖꯥꯡ ꯆꯥꯒꯦ ꯈꯨꯃꯟ ꯅꯦꯅꯦꯅ ꯀꯩ ꯍꯥꯏꯕ ꯅꯣꯏ ꯉꯥ ꯊꯣꯡꯉꯤꯌꯦ ꯍꯥꯏ ꯑꯣꯀꯦ ꯅꯦꯅꯦ ꯍꯥꯎꯅ ꯆꯥꯊꯔꯣ ꯈꯦꯂꯦꯟꯅ ꯁꯥꯄꯝ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯈꯨꯃꯟꯅ ꯉꯁꯤꯗꯤ ꯃꯈꯣꯜꯁꯦ ꯀꯩꯕ ꯉꯁꯤꯗꯤ ꯃꯈꯣꯜꯁꯦ ꯍꯪꯉꯣꯏ ꯃꯥꯜꯂꯝꯃꯦ ꯃꯈꯣꯜꯁꯦ ꯑꯗꯨꯅꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯕꯅꯤꯅ ꯃꯈꯣꯜꯒꯁꯦ ꯐꯖꯔꯕꯅꯤꯀꯣ ꯍꯪꯉꯣꯏ ꯄꯣꯔꯥꯕꯤꯗꯩꯒ ꯍꯦꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯈꯦꯂꯦꯟꯕ꯭ꯔꯣ ꯀꯝꯄꯦꯅꯤꯒꯤ ꯍꯋꯥꯏ ꯆꯥꯎ ꯈꯪꯉꯕ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯀꯣꯝꯄꯦꯅꯤ ꯍꯋꯥꯏꯗꯣ ꯐꯖꯕꯅꯦ ꯑꯗꯩ ꯀꯤꯔꯟ ꯃꯂꯥꯁꯤꯡꯅ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯩꯅꯣ ꯃꯤ ꯑꯃꯇ ꯃꯤ ꯌꯥꯝꯗꯦ ꯀꯩꯗꯧꯅꯣ ꯁꯤꯕꯣ ꯍꯥꯟꯅꯗꯤ ꯃꯤꯗ 100ꯀ ꯌꯧꯗ꯭ꯔꯅꯦ ꯀꯩꯅꯣ ꯃꯤ ꯄꯥꯔꯥꯄꯗꯒꯤ ꯍꯦꯟꯗꯕ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯑꯗꯒꯤꯗꯤ ꯀꯤꯔꯟ ꯃꯂꯥꯁꯤꯡꯅ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯤꯔꯟ ꯃꯂꯥ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝꯃꯦ ꯏꯅꯝꯃ ꯌꯥꯝꯃꯦ ꯏꯅꯝꯃ ꯒꯥꯖꯔꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯆꯝꯐꯨꯠꯁꯨ ꯋꯥꯎ ꯍꯥꯎꯔꯅꯤꯀꯣ ꯕꯕꯤꯅꯥ ꯊꯣꯏ ꯂꯥꯛꯑꯦ ꯆꯦ ꯍꯦꯜꯂꯣ ꯕꯕꯤꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕꯕꯤꯅꯥ ꯈꯨꯃꯟꯅ ꯈꯦꯂꯦꯟꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏꯁꯨ ꯂꯛꯈꯤꯄꯨꯔꯗꯒꯤꯔꯣ ꯊꯣꯏꯁꯅꯥꯅ ꯅꯣꯏꯁꯨ ꯂꯛꯈꯤꯄꯨꯔꯗꯒꯤꯔꯣ ꯍꯥꯏꯕ ꯊꯣꯏꯁꯅꯥ ꯑꯩꯁꯨ ꯂꯛꯈꯤꯄꯨꯔꯗꯒꯤ ꯅꯠꯇꯦ ꯂꯛꯈꯤꯄꯨꯔꯒꯗꯤ ꯅꯛꯅꯔꯦꯀꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯗꯨꯒꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯤꯗꯜ ꯄꯥꯈꯪꯅ ꯑꯩ ꯂꯥꯛꯒꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯀꯩ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯦꯜꯕꯤ ꯂꯥꯛꯄꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯕꯤꯠ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯅ ꯍꯥꯏꯗꯣ ꯃꯤ ꯂꯥꯛꯁꯜꯂꯝꯃꯕꯅꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯖꯨꯂꯤ ꯁꯍꯥꯅ 7 like done ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯖꯨꯂꯤ ꯈꯨꯃꯟꯅ ꯏꯕꯥꯏꯒꯤ ꯁ꯭ꯇꯦꯇꯁꯇ ꯏꯔꯛꯄ ꯋꯥꯍꯩꯗꯣ ꯅꯩꯔꯦ ꯍꯥꯏ ꯑꯃ ꯀꯩ ꯍꯥꯏꯅ ꯏꯔꯛꯀꯦ ꯑꯩꯕꯨ ꯈꯪꯗꯦꯅꯦ ꯁꯨꯗꯤꯞꯇꯥ ꯁꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯁꯨꯗꯤꯞꯇꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯃꯤ ꯂꯥꯛꯑꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒ ꯀꯩꯒ ꯇꯧꯕꯗꯅꯦ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯤꯑꯕ ꯈꯨꯖꯤ ꯂꯧꯕ ꯂꯥꯛꯑꯝꯕ ꯃꯤꯁꯤꯡꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯤꯌꯦ ꯑꯗꯨꯒ ꯃꯣꯏ ꯍꯟꯈ꯭ꯔꯒ ꯆꯥꯛ ꯊꯣꯡꯉꯕꯅꯤꯅ ꯊꯦꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯆꯪꯕꯤꯈ꯭ꯔꯦꯕ ꯑꯩ ꯑꯦꯜꯕꯤ ꯃꯇꯝ ꯌꯧꯔꯦ ꯃꯥ ꯆꯪꯕꯤꯔꯒꯦꯅ ꯃꯥ ꯆꯪꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯤꯔꯟ ꯃꯂꯥꯅ ꯏꯆꯦ ꯂꯣꯛ ꯑꯔꯨꯝ ꯇꯧꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯁꯦ ꯃꯥꯅꯦ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯔꯝꯃꯣꯏꯀꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯛ ꯀꯟꯃꯟꯕꯒꯤꯅꯦ ꯈꯅꯥꯎꯒꯁꯦ ꯅꯥꯔꯒ ꯍꯦꯛꯇ ꯈꯅꯥꯎꯒꯁꯦ ꯐꯥꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯇꯧꯏꯕ ꯀꯤꯔꯟ ꯃꯂꯥꯅ ꯏꯆꯦ ꯂꯣꯛ ꯑꯔꯨꯝ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯕꯕꯤꯅꯥꯅ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯆꯥꯔꯦ ꯏꯆꯦꯗꯤ ꯍꯥꯏꯌꯦ ꯕꯕꯤꯅꯥ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯑꯣꯏꯅ ꯏꯔꯣꯜꯂꯦ ꯆꯥꯗ꯭ꯔꯤꯀꯣ ꯖꯨꯂꯤꯅ ꯀꯩꯕ ꯏꯟꯖꯥꯡ ꯀꯩꯕ ꯀꯥꯎ ꯊꯣꯡꯕ ꯆꯥꯍꯦ ꯋꯥꯎ ꯑꯩꯈꯣꯏꯗꯤ ꯀꯥꯎ ꯆꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯦꯝꯃ ꯑꯗꯒꯤ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤꯅ ꯑꯅꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯕꯣ ꯑꯗꯨꯅꯦꯅꯦꯅꯦ ꯑꯩꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯃꯥꯟꯕ꯭ꯔꯥ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯔꯝꯃꯔꯣꯏꯀꯣ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯦꯅꯦ ꯉꯁꯤꯗꯣ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯥꯕꯒ ꯁꯪꯗꯦ ꯍꯥꯏꯗꯨꯅꯤ ꯏꯁꯥꯁꯦꯅꯦ ꯉꯝꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯏꯅꯦ ꯑꯗꯨꯒꯅꯦ ꯀꯣꯟ ꯐꯦꯡꯕꯗꯤ ꯏꯆꯥꯅꯨꯄꯤꯅ ꯐꯦꯡꯕꯤꯔꯦꯕ ꯏꯁꯤꯡ ꯑꯏꯪꯕ ꯌꯥꯝꯅ ꯄꯥꯏꯕ ꯌꯥꯗꯕꯒꯤꯅꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤꯅ ꯂꯩꯕꯥꯛꯇꯣ ꯍꯣꯟꯗꯣꯛ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯤꯕ ꯐꯪꯗꯅꯅꯦ ꯑꯩ ꯃꯥꯛꯁ ꯎꯞꯁꯜꯂꯒ ꯆꯤꯟꯅ ꯃꯥꯛꯁ ꯎꯞꯁꯜꯂꯒ ꯂꯩꯕꯥꯛ ꯍꯣꯟꯗꯣꯛꯏꯅꯤ ꯉꯁꯤ ꯉꯝꯗꯅ ꯑꯩꯈꯣꯏ ꯗꯥꯁꯨ ꯁꯪꯗꯕ ꯉꯁꯤ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯄꯣꯠ ꯄꯤꯕꯒꯤ ꯊꯕꯛ ꯀꯟꯃꯟꯗꯅꯅꯦ ꯑꯗꯣ ꯍꯥꯏꯁꯤ ꯅꯥꯕꯒ ꯁꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯒꯍꯥꯅꯤ ꯂꯣꯡꯖꯝꯅ ꯍꯥꯏ ꯀꯩ ꯂꯝꯅꯣ ꯏꯆꯦ ꯍꯥꯏꯌꯦ ꯒꯍꯥꯅꯤ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯦ ꯀꯁꯥꯔꯒꯤꯅꯦꯕꯀꯣ ꯀꯁꯥꯔꯗꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤꯅꯤ ꯇꯤ ꯑꯩꯆ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏ ꯅꯦꯅꯦ ꯑꯅꯨ ꯍꯦꯜꯂꯣ ꯊꯣꯏꯍꯦꯟꯕ
ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯏꯁꯨ ꯑꯦꯜꯕꯤ ꯂꯥꯛꯑꯒ ꯀꯨꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯀꯩꯕ ꯅꯨꯡꯗꯤꯜꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯣꯏꯗ ꯃꯊꯪꯁꯨ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯂꯥꯛꯀꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯤꯗꯜ ꯄꯥꯈꯪꯅ ꯍꯟꯗꯛꯇꯤ ꯌꯥꯎꯁꯪꯒꯤ ꯍꯔꯤꯕꯣꯂꯥ ꯂꯥꯎꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯏꯆꯦ ꯆꯠꯇꯣꯏꯅꯦ ꯄꯥꯈꯪ ꯆꯠꯇꯣꯏꯅꯦ ꯍꯔꯤꯕꯣꯂꯥ ꯊꯥꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯔꯤꯕꯣꯂꯥꯗꯤ ꯆꯠꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄ꯭ꯂꯦꯅꯤꯡ ꯇꯧꯅꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯀꯩꯀꯩ ꯁꯦꯠꯄ ꯈꯣꯠꯄ ꯀꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯍꯔꯤꯕꯣꯂꯥ ꯂꯥꯎꯕ ꯆꯠꯄꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯀꯩꯕ ꯆꯨꯡꯈꯝ ꯀꯕꯤꯇꯥꯅ ꯁꯤꯡꯖꯨ ꯃꯆꯜ ꯐꯖꯕ ꯑꯃ ꯍꯁꯕꯦꯟꯒ ꯂꯣꯛ ꯐꯔꯒ ꯆꯥꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯀꯕꯤꯇꯥ ꯆꯥꯔꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯞꯁꯨꯁꯨ ꯆꯥꯔꯛꯀꯦ ꯇꯧꯔꯤ ꯀꯨꯞꯁꯨ ꯆꯥꯔꯛꯑꯣ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯣ ꯀꯨꯞꯁꯨꯁꯦ ꯆꯥꯒꯦ ꯇꯧꯅꯤ ꯐꯔꯒ ꯑꯃ ꯇꯥꯅꯤ ꯆꯥꯒꯦ ꯇꯧꯅꯤ ꯐꯔꯒ ꯑꯃ ꯇꯥꯅꯤ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯉꯝꯖꯟꯗ꯭ꯔꯦ ꯅꯥꯁꯜꯂꯤꯁꯤꯅꯤ ꯑꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯅꯦꯅꯦ ꯉꯁꯤꯗꯤ ꯗꯛ ꯊꯣꯡꯉꯦ ꯑꯁ ꯍꯥꯎꯔꯅꯤꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯕꯥꯏꯅ ꯏꯔꯩꯕ ꯍꯦ ꯀꯩꯕ ꯄ꯭ꯔꯚꯨ ꯑꯩꯕꯨ ꯀꯔꯝꯕ ꯀꯩꯕ ꯃꯇꯝꯗ ꯅꯪꯅ ꯀꯩꯕ ꯉꯟꯅ ꯇꯨꯝꯕ ꯐꯪꯍꯟꯗꯣꯏꯅꯣ ꯈꯣꯡꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯐꯖꯅ ꯀꯩꯕ ꯀꯞꯈꯤꯒꯦ ꯑꯝꯇ ꯏꯔꯤꯕ ꯑꯣ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯀꯟꯕꯒꯤ ꯍꯟꯗꯛ ꯑꯍꯤꯡ ꯑꯃꯗ ꯇꯨꯝꯗ꯭ꯔꯦꯕ ꯃꯥꯁꯦ ꯄꯨꯡ 1 ꯁꯨꯕ ꯄꯨꯡ 2 ꯁꯨꯕ ꯑꯩꯗꯤ ꯈꯪꯗꯦꯕ ꯃꯥꯁꯦ ꯄꯨꯡ ꯀꯌꯥꯕ ꯊꯕꯛ ꯁꯨꯒꯦ ꯑꯝꯇ ꯈꯪꯗꯦ ꯅꯣꯡꯉꯥꯜꯂꯒ ꯍꯪꯉ ꯈꯪꯉꯤꯅꯦꯕ ꯃꯥ ꯇꯨꯝꯕ ꯆꯪꯉꯛꯄꯒ ꯈꯪꯗꯦꯕ ꯑꯩꯁꯦ ꯑꯗꯣ ꯄꯨꯡ 1 ꯁꯨꯕ ꯌꯥꯎꯏ ꯄꯨꯡ 2 ꯁꯨꯕ ꯌꯥꯎꯋꯦꯕ ꯇꯨꯝꯕ ꯐꯪꯃꯟꯗꯕꯒꯤ ꯃꯥ ꯃꯊ꯭ꯋꯥꯏ ꯆꯥꯛꯇꯅꯀꯣ ꯏꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯖꯜꯂꯕꯅꯤꯅ ꯐꯖꯅ ꯂꯧꯈꯠꯂꯣ ꯆꯥꯛꯁꯨ ꯊꯣꯡꯉꯦ ꯂꯥꯝꯃꯝꯃꯅꯤ ꯍꯥꯏ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯁꯤꯅ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯁꯟꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯌꯣꯡꯆꯥꯛꯀ ꯐꯅ ꯌꯥꯎꯔꯁꯨꯅꯦ ꯆꯥꯛ ꯆꯥꯁꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯅꯦꯅꯦꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯖꯨꯂꯤ ꯅꯦꯅꯦꯅ ꯖꯨꯂꯤꯗ ꯍꯥꯏ ꯖꯨꯂꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯦꯁꯇꯣꯟꯅ ꯑꯥꯏ ꯑꯦꯝ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏ ꯍꯦꯜꯂꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯦꯁꯇꯣꯟ ꯑꯗꯒꯤꯗꯤ ꯒꯍꯥꯅꯤꯅ ꯏꯆꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯑꯣ ꯊꯦꯡꯛ ꯌꯨ ꯒꯍꯥꯅꯤ ꯊꯨꯅ ꯐꯖꯔꯒꯦ ꯅꯥꯕꯀꯣ ꯌꯥꯡꯅ ꯐꯔꯕ ꯑꯣꯏꯔꯒꯦ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪ ꯊꯣꯏꯕꯅ ꯍꯥꯏ ꯏꯇꯩꯃ ꯕ꯭ꯔꯣꯗꯣ ꯅꯤꯡꯁꯤꯡꯉꯤꯀꯣ ꯍꯥꯏꯕ ꯕꯣꯔꯥꯗꯣ ꯍꯥꯏꯔꯣ ꯍꯥꯏ ꯏꯇꯩꯃ ꯕꯣꯔꯥꯗꯣ ꯅꯤꯡꯁꯤꯡꯉꯤꯀꯣ ꯍꯥꯏꯕ ꯅꯪ ꯕꯣꯔꯥꯗꯣ ꯀꯥꯎ ꯉꯝꯗ꯭ꯔꯕꯣ ꯑꯗꯒꯤꯗꯤ ꯇꯤ ꯑꯦꯁ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯦ ꯊꯣꯏꯍꯦꯟꯕ ꯍꯥꯏꯕꯅꯤ ꯅꯦꯅꯦ ꯂꯣꯛ ꯇꯧꯕ꯭ꯔꯣ ꯊꯨꯅ ꯐꯔꯣ ꯍꯥꯏꯌꯦ ꯊꯣꯏꯍꯦꯟꯕ ꯊꯨꯅ ꯐꯖꯔꯒꯦ ꯌꯥꯡꯅ ꯐꯖꯔꯒꯦꯀꯣ ꯑꯗꯨꯒ ꯇꯣꯏ ꯇꯣꯏꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄ ꯉꯝꯕ ꯑꯣꯏꯔꯒꯦ ꯏꯁꯥꯁꯦ ꯉꯝꯍꯟꯗꯕꯁꯤꯅ ꯚꯤꯗꯤꯑꯣꯒꯁꯦ ꯑꯝꯇ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯌꯥꯎꯁꯪꯒ ꯇꯣꯛꯑꯦꯕꯣ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯁ꯭ꯇꯦꯇꯁꯇꯣ ꯌꯦꯡꯉꯣ ꯌꯥꯎꯁꯪ ꯇꯣꯛꯄꯒꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯌꯦꯡꯉꯣ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯌꯦꯡꯒꯦ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯍꯦꯟꯕ ꯅꯦꯅꯦ ꯀꯀꯥ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯊꯣꯏꯍꯦꯟꯕ ꯑꯗꯒꯤꯗꯤ ꯃꯤꯊꯨꯟꯅ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯉꯁꯤꯗꯤ ꯁꯣꯔꯤ ꯁꯛꯑꯔꯣꯏꯒꯦ ꯃꯤꯊꯨꯟ ꯑꯩ ꯋꯥ ꯉꯥꯡꯉꯤꯁꯤꯐꯧꯗꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯤꯠꯀꯁꯦ ꯀꯨꯠꯂꯕꯅꯦ ꯃꯥꯏꯁꯦ ꯌꯥꯝ ꯄꯤꯛꯁꯜꯂꯦ ꯌꯥꯝ ꯀꯪꯁꯜꯂꯦꯕ ꯍꯟꯗꯛꯁꯦ ꯈꯅꯥꯎꯁꯤꯁꯨ ꯌꯥꯝ ꯅꯥꯔꯤꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯅꯣꯡꯃ ꯁꯛꯂꯛꯀꯦꯀꯣ ꯃꯤꯊꯨꯟ ꯁꯥꯎꯕ ꯌꯥꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯁ ꯀꯅꯥꯅꯣ ꯃꯈꯣꯟ ꯇꯥꯏ ꯑꯩꯈꯣꯏ ꯗꯥꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔ ꯌꯦꯡꯕꯒꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯩ ꯕꯕꯤꯅꯥꯅ ꯏꯆꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯊꯦꯡꯛ ꯌꯨ ꯕꯕꯤꯅꯥ ꯊꯨꯅ ꯐꯖꯔꯒꯦ ꯅꯥꯕꯀꯣ ꯑꯗꯒꯤꯗꯤ ꯈꯨꯗꯥꯛꯀ ꯂꯥꯛꯑꯦ 9 ꯂꯥꯏ ꯐꯨꯜ ꯁꯄꯣꯔꯠ ꯆꯥꯈ꯭ꯔꯕꯣ ꯏꯆꯦꯒ ꯏꯅꯥꯎ ꯀꯩꯕ ꯏꯆꯜꯒ ꯏꯅꯥꯎ ꯎꯗꯦꯅꯦ ꯍꯥꯏꯌꯦ ꯗꯥ ꯀꯩꯅꯣ ꯇꯧꯔꯦ
ꯑꯩꯈꯣꯏꯗ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯦꯜꯕꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅꯅꯦ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏ ꯐꯥꯠꯇ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯅꯪ ꯐꯝꯃꯨꯔꯣ ꯑꯦꯜꯕꯤ ꯇꯧꯔꯨꯔꯣ ꯃꯥ ꯂꯣꯏꯁꯟꯕꯤꯔꯒꯦ ꯍꯥꯏꯅ ꯗꯥꯅ ꯆꯪꯈ꯭ꯔꯦꯕ ꯑꯗꯣ ꯗꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯕꯕꯤꯅꯥ ꯊꯣꯏ ꯍꯥꯏꯅ ꯀꯧꯔꯛꯈ꯭ꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯛ ꯇꯧꯔꯗꯤ ꯆꯥꯛ ꯌꯦꯡꯅꯤꯡꯗꯕꯅꯤꯅꯦ ꯑꯗꯨꯏꯁꯨ ꯅꯝꯗꯅ ꯆꯥꯁꯤꯜꯂꯔꯦꯅꯦ ꯆꯥꯛ ꯆꯥꯗꯤꯌꯦ ꯅꯤꯂꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯕ ꯌꯣꯡꯆꯥꯛ ꯀꯥꯔꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤꯗꯨꯅ ꯑꯩꯒꯤ ꯃꯤꯡꯇ ꯎꯔꯕꯣ ꯈꯪꯗꯦ ꯑꯩꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯨꯕꯗꯩ ꯃꯤꯠ ꯅꯥꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯅꯤꯂꯤꯅ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯍꯥꯏ ꯅꯤꯂꯤ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯛꯆꯥꯡ ꯉꯝꯗꯤꯌꯦ ꯊꯣꯏꯍꯟꯕꯅ ꯅꯦꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯥꯏ ꯑꯦꯝ ꯁ꯭ꯂꯤꯞꯄꯤꯡ ꯕꯥꯕꯥꯏ ꯅꯦꯅꯦ ꯑꯩ ꯆꯤꯡꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯕꯥꯏ ꯕꯥꯏ ꯅꯦꯅꯦ ꯑꯅꯨ ꯕꯥꯕꯥꯏ ꯊꯣꯏꯍꯦꯟꯕ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯣꯀꯣ ꯑꯗꯒꯤꯗꯤ ꯀꯍꯥꯅꯤꯅ ꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯀꯍꯥꯅꯤ ꯑꯗꯒꯤꯗꯤ ꯃꯤꯗꯜ ꯄꯥꯈꯪꯅ ꯏꯆꯦꯅꯨ ꯅꯨꯄꯤ ꯑꯃꯒ ꯅꯣꯏꯅꯤꯅ ꯇꯥꯃꯣꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯀꯩꯕ ꯅꯥꯔꯒ ꯀꯩꯕ ꯉꯔꯥꯡ ꯌꯦꯡꯉꯦ ꯅꯨꯃꯤꯗꯥꯡ ꯑꯩ ꯅꯣꯛꯄꯗ ꯀꯩꯕ ꯅꯨꯡꯁꯤꯠ ꯄꯥꯏꯊꯣꯛꯀꯦ ꯇꯧꯋꯦ ꯅꯨꯡꯁꯤꯠꯇꯣ ꯀꯩ ꯃꯈꯥ ꯅꯤꯡꯂꯣꯝꯗꯒꯤ ꯄꯥꯏꯊꯣꯛꯀꯦ ꯇꯧꯔꯤꯔꯣ ꯃꯤꯗꯤꯜ ꯄꯥꯈꯪ ꯅꯪꯒꯤ ꯅꯨꯡꯁꯤꯠꯇꯣ ꯅꯣꯛꯄꯗ ꯅꯤꯡꯂꯣꯝꯗꯒꯤ ꯄꯥꯏꯊꯣꯛꯀꯦ ꯇꯧꯕꯤꯔꯦꯕ ꯍꯣꯏꯕ ꯑꯁꯦꯡꯕ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯥꯔꯤꯒꯁꯦ ꯏꯁꯥꯁꯦ ꯑꯅꯥꯕ ꯃꯤꯅꯤ ꯀꯥꯏ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯗꯥꯕꯨꯡ ꯐꯪꯕꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯅꯨꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯅꯠꯇ꯭ꯔꯥ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯕ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯌꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯥ ꯐꯪꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯏꯁꯣꯔꯅ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯃ ꯄꯤꯕꯤꯔꯤꯁꯦ ꯏꯁꯣꯔꯅ ꯁꯌꯦꯡ ꯕꯣꯔ ꯄꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯈꯨꯃꯟꯅ ꯀ ꯍꯥꯏꯔꯒ ꯍꯧꯗꯣꯡꯒꯁꯦꯒ ꯊꯥꯖꯤꯜꯂꯦ ꯑꯗꯩ ꯑꯃꯁꯨ ꯀꯩꯕ ꯑꯁ ꯀꯥꯏꯔꯒ ꯃꯤꯒꯤꯁꯦ ꯉꯣꯔꯣꯡ 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 ꯂꯣꯡꯊꯣꯛꯑ ꯊꯥꯗꯣꯔꯛꯑꯦ ꯀꯩꯒꯤꯅꯣ ꯑꯣꯏꯅꯤꯅ ꯊꯥꯗꯣꯛꯅꯔꯛꯏꯗꯣ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯅꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯃꯁꯛꯁꯦ ꯀꯔꯤ ꯃꯥꯜꯂꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯃꯥꯏꯁꯦ ꯄꯤꯛꯁꯜꯂꯕ ꯃꯃꯤꯠꯀꯁꯦ ꯀꯨꯁꯤꯠ ꯀꯨꯠꯈ꯭ꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯦꯀꯞ ꯑꯃꯐꯥꯎ ꯇꯧꯔꯛꯇꯦꯕꯀꯣ ꯋꯤꯗꯥꯎꯠ ꯃꯦꯀꯞꯅꯤ ꯑꯩ ꯃꯦꯀꯞ ꯑꯃ ꯌꯥꯎꯗꯦ ꯑꯩ ꯃꯥꯏꯁꯤꯗ ꯑꯗꯣ ꯑꯩ ꯃꯥꯏꯁꯦ ꯌꯥꯝ ꯄꯤꯛꯁꯜꯂꯕ ꯌꯦꯡꯉꯨꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯁꯤꯁꯨ ꯈꯪꯗꯦ ꯍꯥꯏ ꯏꯅꯝꯃ ꯁꯤꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯗꯩ ꯅꯤꯂꯤꯅ ꯅꯥꯕ ꯐꯖꯅ ꯐꯔꯒ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯕꯤꯔꯛꯎꯀꯣ ꯅꯤꯅꯦ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯔꯤꯀ꯭ꯋꯦꯁꯅꯤ ꯅꯤꯅꯦ ꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯖꯔꯣꯅꯤꯅꯦ ꯍꯥꯏ ꯑꯣꯀꯦ ꯅꯤꯂꯤ ꯑꯩ ꯁꯧꯒ꯭ꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯊꯣꯛꯇ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯛꯑꯝꯃꯅꯤ ꯁꯣꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯊꯣꯛꯇ꯭ꯔꯤꯑꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯥꯈ꯭ꯔꯦ ꯃꯔꯨ ꯂꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯔꯛꯑꯀꯥꯟꯗ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯔꯦꯠ ꯗꯤꯁꯅꯤ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯌꯦꯟꯁꯥꯡꯅꯦꯕ ꯁꯧꯒ꯭ꯔꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯅ ꯑꯄꯥꯝꯕ ꯍꯦꯟꯖꯥꯡꯗ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯄꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯕꯂꯥ ꯃꯥꯜꯂꯤꯅ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨ ꯃꯤꯅ ꯑꯁꯦꯡꯕ ꯍꯪꯉꯒ ꯅꯪ ꯕꯂꯥ ꯃꯥꯜꯂꯦ ꯍꯥꯏꯖꯜꯂꯛꯑꯦ ꯑꯁꯦꯡꯕꯗ ꯑꯩ ꯃꯥꯏꯁꯦ ꯄꯤꯛꯁꯟꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯍꯪꯉꯤꯅꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯩꯒꯤ ꯌꯨꯇꯨꯕ ꯑꯦꯀꯥꯎꯟ ꯌꯨꯁ ꯇꯧꯕꯤꯌꯨ ꯍꯥꯏ ꯀꯩꯕ ꯊꯣꯏꯕꯤ ꯑꯩꯒꯤ ꯌꯨꯇꯨꯕ ꯑꯦꯀꯥꯎꯟ ꯌꯨꯁ ꯇꯧꯕꯤꯌꯨ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯅꯤ ꯑꯦꯀꯥꯎꯟꯒ ꯂꯣꯏ ꯊꯃꯣꯏ ꯄꯤꯅꯕꯇ ꯅꯠꯇꯅ ꯑꯦꯀꯥꯎꯟꯒ ꯂꯣꯏ ꯄꯤꯊꯣꯛꯅꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯊꯣꯏꯕꯤꯁꯅꯥꯅ ꯄꯤꯛꯇꯦ ꯏꯅꯝꯃ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯂꯩꯌꯦ ꯃꯥꯏꯗꯣ ꯍꯥꯏ ꯑꯁꯦꯡꯕꯩꯗ ꯑꯩꯗꯤ ꯃꯥꯏꯁꯦ ꯄꯤꯛꯁꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯕ ꯀꯦꯃꯦꯔꯥꯗꯅꯦ ꯎꯕꯗꯨꯗ ꯃꯥꯏꯁꯦ ꯄꯥꯛꯅ ꯎꯔꯤꯅꯦꯕ ꯇꯁꯦꯡꯅꯃꯛꯀꯤ ꯔꯤꯌꯦꯜꯗꯗꯤ ꯃꯥꯏꯁꯦ ꯄꯤꯛꯁꯟꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯍꯥꯏ
ꯑꯗꯒꯤꯗꯤ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕ ꯕ꯭ꯂꯣꯛꯅ ꯏꯆꯦꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯇꯣꯝꯕ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯄꯥꯏꯕ ꯉꯝꯃꯣꯏꯀꯣ ꯉꯝꯃꯣꯏꯗꯤ ꯉꯝꯃꯣꯏ ꯂꯤꯃꯤꯇꯦꯠ ꯈꯔ ꯏꯆꯦ ꯑꯅꯨ ꯁꯥꯎꯔꯛꯀꯅꯨꯀꯣ ꯏꯆꯦꯅ ꯁꯤꯟꯗꯨꯔ ꯅꯝꯗꯕꯤꯗ ꯑꯦꯜꯕꯤ ꯇꯧꯔꯛꯄꯁꯦ ꯅꯧꯄꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯍꯥꯏ ꯑꯩꯗꯤ ꯁꯤꯟꯗꯨꯔ ꯅꯝꯗꯦ ꯕꯤꯟꯗꯤ ꯑꯉꯥꯡꯕ ꯃꯆꯥ ꯑꯃꯗꯤ ꯁꯨꯝ ꯅꯝꯃꯤꯀꯣ ꯃꯧꯅꯤ ꯍꯥꯏꯅ ꯈꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯕꯤꯟꯗꯤ ꯃꯆꯥ ꯑꯃꯗꯤ ꯅꯝꯗꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯌꯥꯡ ꯃꯔꯛꯇ ꯂꯩꯕꯅꯤꯅꯀꯣ ꯂꯩꯁꯥꯕꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯟꯗꯣꯟ ꯅꯝꯃꯒ ꯆꯠꯄꯗꯤ ꯌꯥꯗꯦꯗꯅꯀꯣ ꯃꯇꯥꯡ ꯃꯇꯥꯡꯗꯁꯨ ꯆꯨꯔꯤꯗꯔ ꯁꯦꯠꯂꯛꯄ ꯌꯥꯎꯏ ꯃꯇꯥꯡ ꯃꯇꯥꯡꯗꯁꯨ ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯛꯄ ꯌꯥꯎꯏ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯟꯗꯤ ꯑꯉꯥꯡꯕ ꯃꯆꯥꯗꯨꯃ ꯅꯝꯃꯒꯗꯤ ꯖꯤꯟꯁ ꯁꯦꯠꯄ ꯃꯇꯝꯗꯁꯨ ꯅꯝꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯁꯦꯠꯄ ꯆꯨꯔꯤꯗꯔ ꯁꯦꯠꯄ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯑꯗꯨꯅ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯄꯒꯤꯗꯃꯛꯇ ꯕꯤꯟꯗꯤ ꯑꯉꯥꯡꯕꯁꯤꯃꯗꯤ ꯊꯥꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯟꯗꯨꯔꯗꯤ ꯑꯩ ꯅꯝꯗꯦ ꯍꯥꯟꯅ ꯅꯧꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯧꯔꯤꯉꯩꯗꯗꯤ ꯅꯝꯃꯝꯃꯦꯕ ꯁꯤꯡꯗꯨꯔ ꯅꯝꯃꯝꯃꯦ ꯑꯗꯨꯒ ꯃꯣꯏꯕꯨꯡ ꯈꯨꯖꯤꯁꯨ ꯁꯤꯔꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯂꯤꯁꯜꯂꯛꯑꯒꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯤꯡꯗꯨꯔꯁꯨ ꯅꯝꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯒ ꯃꯣꯏꯕꯨꯡ ꯈꯨꯖꯤꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯅꯤꯄꯨꯔ ꯂꯣꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯑꯝꯇꯁꯨ ꯁꯤꯅꯗꯦ ꯀꯩꯝ ꯇꯧꯗꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯝ ꯁꯤꯅꯤꯡꯗꯕꯒꯤꯅꯦ ꯅꯧꯔꯤꯉꯩ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯁꯤꯅꯩ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗ ꯕꯤꯟꯗꯤ ꯃꯆꯥꯗꯨꯃꯗꯤ ꯅꯝꯃꯦ ꯑꯗꯨꯃꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤꯟꯗꯨꯔ ꯅꯝꯕꯗꯩ ꯕꯤꯟꯗꯤ ꯅꯝꯕꯗꯨꯅ ꯍꯦꯜꯂꯦ ꯐꯖꯕ ꯍꯥꯏ ꯉꯁꯤꯗꯤ ꯕꯤꯟꯗꯤꯒ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯁꯦ ꯅꯥꯕꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯁꯝꯕꯨ ꯍꯥꯠꯇꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯑꯩ ꯃꯤꯡꯁꯦꯟ ꯀꯝꯇ ꯌꯦꯡꯉꯛꯇꯦꯕ ꯑꯩ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯕꯤꯟꯗꯤ ꯅꯝꯃꯤ ꯅꯝꯗꯦ ꯈꯪꯗꯦꯕ ꯕꯤꯟꯗꯤꯒ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯥꯏꯁꯤꯗ ꯑꯗꯨꯒ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕꯅ ꯏꯆꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯕꯤꯟꯗꯤꯒ ꯄꯨꯕꯤꯔꯛꯑꯦ ꯐꯩꯔꯦ ꯃꯤ ꯅꯪꯕꯣ ꯊꯦꯡꯛ ꯌꯨ ꯃꯆꯥ ꯊꯣꯏꯕꯤ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯕꯤꯟꯗꯤꯒ ꯄꯨꯕꯤꯔꯛꯑꯦ ꯃꯌꯥꯝ ꯕꯤꯟꯗꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯃꯥꯅ ꯄꯨꯕꯤꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤꯟꯗꯨꯔ ꯅꯝꯕꯗꯩ ꯕꯤꯟꯗꯤꯅ ꯃꯁꯤ ꯍꯥꯏꯈ꯭ꯔꯦ ꯌꯥꯏꯐꯔꯦꯅ ꯏꯆꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯝꯃꯨꯅꯤꯇꯤꯗ ꯊꯝꯕꯤꯌꯨ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯣꯀꯦ ꯁꯅꯥꯇꯣꯝꯕ ꯅꯪ ꯑꯩꯒꯤ ꯀꯩꯅꯣ ꯑꯃꯗꯅꯦ ꯀꯩꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯀꯣꯃꯦꯟꯁ ꯑꯃ ꯊꯥꯗꯔꯝꯃꯨꯀꯣ ꯑꯗꯒꯤꯗꯤ ꯕꯤꯀꯥꯁ ꯀꯛꯆꯤꯡꯅ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯇꯧꯕꯗꯣ ꯌꯥꯝ ꯅꯣꯛꯄꯅꯤ ꯆꯦꯆꯦꯒ ꯇꯥꯃꯣꯒ ꯇꯧꯕꯗꯣ ꯑꯩꯁꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯕꯤꯀꯥꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯗꯛꯇꯤ ꯀꯟꯇꯦꯟ ꯐꯖꯕ ꯑꯝꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯅꯥꯁꯜꯂꯦ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯀꯟꯕꯒ ꯗꯥꯒꯤ ꯊꯕꯛꯁꯨ ꯀꯟꯕꯒ ꯂꯣꯏ ꯄꯨꯟꯁꯤꯟꯈ꯭ꯔꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯛꯇ ꯁꯤꯟꯗꯨꯔꯒ ꯍꯥꯞꯄꯗꯨꯗꯤ ꯃꯌꯥꯡ ꯃꯥꯜꯂꯦꯕꯣ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯏꯅꯝꯃꯗ ꯅꯠꯇꯦ ꯁꯨꯝ ꯎꯕꯗ ꯍꯥꯏꯕ ꯑꯇꯩꯅ ꯑꯣꯏꯔꯁꯨ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯃꯤꯗꯜ ꯄꯥꯈꯪꯅ ꯏꯆꯦ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯗꯕ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯄꯗ ꯁꯥꯎꯅꯔꯣꯏꯁꯤꯀꯣ ꯏꯆꯦ ꯁꯥꯎꯗꯤꯌꯦ ꯀꯩ ꯁꯥꯎꯗꯣꯏꯅꯣ ꯄꯥꯈꯪ ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯅꯦꯕꯀꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕꯔꯣꯝꯗ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯄꯥꯝꯕꯁꯨ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨꯝ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯁꯤ ꯐꯩ ꯑꯩꯈꯣꯏꯅ ꯖꯍꯥ ꯇꯧꯕꯗꯀꯣ ꯑꯩꯈꯣꯏꯅ ꯀꯕꯥꯏꯅ ꯀꯟꯇꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯏꯁꯀꯤꯞꯀꯨꯝꯕ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜꯗꯨꯗꯅꯦ ꯑꯁꯤꯁꯦ ꯄꯛꯆꯩ ꯏꯆꯦ ꯅꯉꯣꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯛꯆꯩ ꯇꯥꯃꯣ ꯅꯉꯣꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯛꯆꯗꯦ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯥꯃꯣ ꯅꯉꯣꯟꯗ ꯄꯛꯆꯔꯤ ꯏꯆꯦ ꯅꯉꯣꯟꯗ ꯄꯛꯆꯔꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯁꯥꯎꯕ ꯂꯩꯖꯗꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯔꯤꯝ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯗ
ꯈꯨꯃꯟꯅ ꯁꯤꯟꯗꯨꯔ ꯅꯝꯕꯗꯣ ꯀꯁꯥꯔꯗ ꯆꯠꯅꯩ ꯁꯤꯟꯗꯨꯔ ꯅꯝꯕ ꯀꯁꯥꯔꯗꯗꯤ ꯆꯠꯅꯩꯀꯣ ꯁꯤꯟꯗꯨꯔ ꯅꯝꯕꯁꯦ ꯆꯠꯅꯕꯅꯦ ꯀꯁꯥꯔꯗꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯗꯕꯒꯤ ꯅꯝꯖꯗꯕꯅꯤꯀꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯄꯥꯝꯗꯦ ꯑꯗꯨꯏꯁꯨ ꯍꯥꯏꯌꯦ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯑꯝꯇ ꯄꯥꯝꯃꯣꯏꯕ ꯀꯩ ꯍꯥꯏꯗꯤ ꯃꯌꯥꯡꯒꯤ ꯐꯦꯁꯟꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯁꯥꯔꯗꯗꯤ ꯆꯠꯅꯩꯌꯦꯕꯀꯣ ꯃꯩꯇꯩꯅꯁꯨ ꯅꯝꯕꯁꯦ ꯆꯠꯅꯩꯌꯦꯕ ꯊꯥꯏꯅꯗꯗꯤ ꯅꯝꯃꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯔꯛꯄ ꯃꯧ ꯅꯍꯥꯁꯤꯡ ꯂꯣꯏ ꯅꯝꯅꯔꯦꯕꯀꯣ ꯑꯗꯣ ꯅꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯅꯝꯗꯕꯁꯨꯀꯣ ꯂꯛꯈꯤꯄꯨꯔ ꯂꯣꯝꯒꯤ ꯁꯥꯏꯠꯀꯤ ꯃꯤꯁꯤꯡꯁꯦ ꯑꯝꯇ ꯅꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯅ ꯈꯔ ꯅꯝꯃꯦ ꯑꯗꯣ ꯅꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡꯁꯨ ꯏꯜꯂꯦꯕ ꯁꯤꯁꯦ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕꯅ ꯍꯣꯏ ꯏꯆꯦ ꯀꯣꯃꯦꯟꯁ ꯄꯤꯔꯝꯒꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯆꯦ ꯊꯦꯡꯛꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯇꯣꯝꯕ ꯈꯨꯃꯟꯅ ꯅꯪꯁꯨ ꯁꯤꯟꯗꯨꯔ ꯅꯝꯕꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯥꯁꯨ ꯀꯁꯥꯔꯗ ꯂꯥꯛꯑꯒ ꯁꯤꯟꯗꯨꯔ ꯅꯝꯗꯣꯏꯅꯦ ꯃꯥꯁꯨ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯗꯦ ꯀꯥꯏ ꯆꯣꯡꯉꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯡꯅꯝ ꯅꯝꯃꯣꯏ ꯕꯤꯟꯗꯤ ꯃꯆꯥ ꯑꯃ ꯍꯥꯞꯄ ꯂꯣꯏꯔꯦ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯡ ꯅꯨꯄꯤ ꯑꯣꯟꯕꯒ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯕꯦꯁ ꯋꯥꯟꯅ ꯀꯁꯥꯔꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯔꯥꯡꯒꯗꯤ ꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯦ ꯂꯩꯇꯤꯌꯦ ꯕꯦꯁꯇꯣꯟ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯌꯥꯡ ꯃꯔꯛ ꯑꯣꯏꯖꯔꯒꯁꯨꯅꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯡꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯃꯣꯏꯅꯀꯣ ꯔꯦꯁꯄꯦꯛ ꯇꯧꯋꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯤ ꯑꯆꯨꯝꯕ ꯆꯠꯂꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯦꯕ ꯃꯌꯥꯡꯅ ꯑꯩꯈꯣꯏꯗꯀꯣ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯀꯦꯃꯧꯕꯒꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯣꯏꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯔꯦꯁꯄꯦꯛ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯔꯦꯁꯄꯦꯛ ꯄꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯔꯦꯁꯄꯦꯛ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯔꯦꯁꯄꯦꯛꯇꯣ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯨꯅ ꯁꯤꯗ ꯏꯔꯥꯡ ꯀꯩꯀꯥ ꯀꯔꯤꯝ ꯂꯩꯇꯦ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕꯅ ꯗꯗꯥꯗꯤ ꯎꯗꯦ ꯏꯆꯦ ꯗꯗꯥꯁꯨ ꯎꯠꯂꯒꯣ ꯍꯥꯏ ꯗꯗꯥꯗꯣ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯒ ꯃꯥ ꯊꯕꯛ ꯐꯝꯈ꯭ꯔꯦ ꯑꯗꯩꯀꯣ ꯊꯕꯛ ꯌꯥꯝ ꯀꯟꯅ 11 ꯑꯣꯏ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛ ꯇꯧꯁꯟꯗꯣꯏꯁꯦ 11ꯗ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯎꯕ ꯋꯥꯅꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯐꯩꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯐꯕꯅꯦ ꯃꯣꯍꯦꯟ ꯁꯥꯄꯝꯅ ꯍꯥꯏ ꯃꯌꯥꯝ KMC ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯌꯦ ꯃꯌꯥꯝꯗ ꯃꯣꯍꯦꯟꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯪꯉꯦ ꯑꯗꯣ ꯃꯣꯍꯦꯟ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀꯗꯤ ꯏꯔꯣꯜꯂꯤꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯉꯁꯤꯗꯤ ꯃꯥꯏ ꯀꯔꯤ ꯃꯤ ꯎꯗꯦꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯩꯅꯣ ꯇꯧꯋꯦ ꯈꯨꯃꯟ ꯈꯪꯗꯦꯌꯦ ꯃꯤ ꯑꯝꯇ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯄꯤꯗ꯭ꯔꯦ ꯉꯁꯤꯁꯦ ꯊꯕꯛ ꯀꯟꯅꯔꯝꯃꯅꯤ ꯕꯤꯀꯥꯁ ꯀꯛꯆꯤꯡꯅ ꯆꯦꯆꯦꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯕꯤꯀꯥꯁ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯕꯤꯀꯥꯁꯇꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯁꯤ ꯀꯛꯆꯤꯡ ꯍꯥꯏꯅ ꯏꯔꯤꯁꯤꯅꯗꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀꯛꯆꯤꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕꯤꯀꯥꯁ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯏꯔꯥꯡ ꯀꯟꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤꯗꯤ ꯔꯤꯅꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯔꯤ ꯍꯦꯟꯁꯥꯡ ꯆꯥꯔꯒꯦ ꯏꯂꯤꯁꯥ ꯑꯃꯨꯛꯇ ꯆꯥꯔꯛꯎꯀꯣ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯔꯤꯅꯥ ꯆꯥꯔꯛꯀꯦ ꯑꯗꯣ ꯏꯂꯤꯁꯥꯗꯣ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯄꯥꯛ ꯆꯥꯕ ꯌꯥꯗꯦꯗꯅꯀꯣ ꯏꯂꯤꯁꯥꯗꯣ 1000 ꯃꯊꯛꯇ ꯂꯩꯕꯅꯤꯅꯅꯦ ꯄꯥꯛ ꯆꯥꯕ ꯌꯥꯗꯕꯒꯤꯅꯦ ꯆꯥꯔꯛꯇꯕꯅꯤꯀꯣ ꯑꯗꯣ ꯄꯥꯟꯊꯣꯛꯑꯒꯗꯤꯅꯦ ꯁꯤꯌꯣꯔ ꯍꯟꯗꯛꯇꯤ ꯆꯥꯔꯛꯀꯅꯤ ꯏꯂꯤꯁꯥ ꯆꯥꯔꯛꯎ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝꯃꯕꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯍꯟꯗꯛ ꯏꯂꯤꯁꯥꯗꯣ ꯊꯣꯛꯑꯗꯤꯅꯦ ꯄꯥꯟꯊꯣꯛꯑꯒꯅꯦ ꯏꯂꯤꯁꯥ ꯆꯥꯔꯛꯑꯒꯦꯕ ꯍꯧꯖꯤꯛꯇꯤ ꯏꯂꯤꯁꯥꯗꯣ ꯍꯥꯎꯔꯤ ꯅꯤꯡꯊꯝꯊꯥꯅꯤꯅꯀꯣ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯌꯥꯝ ꯇꯣꯏꯅꯒꯗꯤ ꯆꯥꯕ ꯉꯝꯖꯗꯦꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯆꯤꯟ ꯊꯤꯔꯨꯅꯨ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯏꯂꯤꯁꯥꯒꯗꯣ ꯌꯥꯝ ꯇꯥꯡꯕꯅꯤꯅ ꯑꯇꯥꯡꯕ ꯉꯥꯒ ꯌꯥꯝ ꯆꯥ ꯉꯝꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯏꯟꯗꯤꯔꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯗꯤꯔꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯇꯅꯤ ꯀꯩꯕ ꯆꯣꯡꯗꯦꯀꯣ ꯏꯅꯝꯃ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯇꯅꯤ ꯆꯣꯡꯗꯦꯀꯣ ꯑꯩ ꯆꯣꯡꯉꯦꯅ ꯍꯥꯏꯕꯨ ꯅꯪ ꯆꯣꯡꯒꯗ꯭ꯔꯥ ꯈꯨꯃꯟꯅ ꯆꯦꯅꯨ ꯑꯩ ꯇꯨꯝꯅꯤꯡꯂꯦ ꯎꯏꯔꯦ ꯍꯥꯏꯌꯦ
uirasꯨ uina ꯂꯩꯒꯗꯕꯅꯦ ꯂꯣꯏꯐꯥꯎ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯊꯝꯅꯦꯜ ꯌꯥꯝꯅ ꯐꯖꯩ ꯑꯩꯒꯤꯅꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯅ ꯁꯝꯁꯤꯗ ꯀꯛꯏꯉꯩꯒꯤꯅꯦ ꯐꯣꯇꯣꯅꯦꯕ ꯑꯩꯅ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤꯅꯦꯕ ꯐꯖꯕ꯭ꯔꯥ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥ ꯁꯝꯁꯤꯗ ꯀꯛꯄ ꯃꯇꯥꯡꯗ ꯐꯖꯕ꯭ꯔꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯣꯏꯈꯤꯕ ꯁꯝ ꯀꯛꯄꯒꯤ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯑꯩꯒꯤ ꯂꯨꯛꯇꯣ ꯑꯃꯨꯛ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯗꯤ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯑꯃꯨꯛ ꯀꯛꯄ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ सोनालीना हाय चेनु चाक चारबो चादरी सोनाली नंदी चारबो कैना चारके मिडल पाखंगना इचेनु नचा नुपीदो नचा नुपादो चेक्सिलु तामोगा इचेगा लौदना मसक कयबा हाइजनदना फजदौरी कायदेनोदा अखोई सक्का थीबनी उङो सक्का फजबा मी नते अखोइसे थोइबिसनाना इनमना कयबा थारीबा पानदो हौरगा चारगो इलिसा ओके ओके चारके थोइबिसना पा चारक्तोइने अदैदी खुमन्ना उइथरुरे हाय उइविना दुम जावरो हायबा नंग चखिबदी यारोय अदगीदी एटीक्यू थोइबना इचे सी अगांग कयानो अय अगांग अनि सुरे थोइबा इचानुपा अमगा इचानुपी अमगनी थोइबिसनाना याम उइनिंगब्रा इबोहल लाए इबोहलना कयबा मतम कुइदबगी तुंगदा आयगा डांस तौरगा लाए मतम कुइदबगी तुंगदा ngasi mayamda सरप्राइज तौबने अदगीदी सी मैथै मयेक्सिदे खंग्रे चाक चारबोचे हाय चाक चारे अइने मैथै मयेक्सि तमगे तौरी हौदी मैथै मयेक सना मैथै मयेक्की लाइदुदी मैथै मयेक्की लाइतो मयाम अइ मैथै मयेक्की लाइक लैरे चलै अइ मैथै मयेक तमदौरे मयाम अइ मैथै मयेक तम सिदी उल्टा ओइना उइने कइनो उल्टा ओइना उदि सिबाइदबो जेंगमनो उल्टा ओइना मयाम अइ हुजि मैथै मयेक तमदौरेसे मयाम उल्टा ओइना कनो ओइना उरे जादे मैथै मयेक्की लाइक लैरेबको दो अइ मैथै मयेक तमबा हौदौरे अइसु तमदोइबा अदैदी इसासिंगसु तमहनदोइने मैथै मयेक्से खंदबा यादेबको अꯩꯒꯤ ꯏꯁꯥꯒꯤ ꯃꯌꯦꯛꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯣꯟ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯌꯦꯛ ꯈꯪꯗꯕ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯦ 이보ꯜꯅ 13 ꯍꯥꯏꯔꯒ 13 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯛ ꯌꯨ 이보ꯜ 이보ꯜꯅ KMC ꯉꯁꯤꯗꯣ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ 이보ꯜ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ 이보ꯜꯅ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯌꯦ ꯃꯤ ꯑꯝꯇꯒ ꯂꯥꯛꯇꯦꯅꯦ 이보ꯜ ꯑꯩꯈꯣꯏꯒꯤ YTꯒꯤ ꯃꯤꯁꯤꯡꯗꯤ ꯂꯣꯏ ꯁꯤꯒꯔꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯝꯇ ꯂꯥꯛꯄꯤꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯣꯏꯒꯤ LBꯗ ꯀꯝꯇ ꯆꯪꯉꯔꯣꯏꯗꯕꯅꯤ ꯑꯩꯅ ꯆꯪꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯧꯕꯤꯔꯣꯏ ꯇꯟꯁꯜꯂꯛꯑꯦꯕ ꯑꯩꯁꯨ ꯃꯣꯏꯅ ꯌꯥꯝ ꯆꯥꯎꯖꯕꯗꯣ ꯑꯩꯅ ꯃꯣꯏꯗ ꯍꯣꯠꯆꯜꯂꯒ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯌꯥꯝ ꯆꯥꯎꯖꯕꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯄꯒꯤ ꯇꯥꯏꯞꯇꯒ ꯇꯧꯋꯦ ꯇꯟꯁꯜꯂꯛꯑꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯌꯥꯝ ꯅꯣꯟꯖꯕꯒ ꯇꯟꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯎꯏꯊꯔꯨꯔꯦ ꯑꯗꯨꯕꯨ ꯑꯣꯟ ꯂꯩꯒꯦꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯐꯖꯩ ꯏꯅꯝꯃ ꯑꯁꯦꯡꯕ ꯍꯥꯏ ꯑꯩ ꯍꯥꯟꯅ ꯐꯖꯔꯝꯕꯅꯦ ꯀꯥꯏꯁ ꯑꯁ ꯑꯩ ꯍꯥꯟꯅ ꯐꯖꯔꯝꯕꯅꯦ ꯀꯥꯏꯅ ꯍꯧꯖꯤꯛꯅ ꯊꯤꯖꯤꯜꯂꯕꯅꯦ ꯍꯥꯟꯅ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯁꯦ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯏꯇꯣꯝꯇ ꯊꯥꯒꯠꯂꯒ ꯂꯣꯏꯔꯦ ꯀꯌꯥ ꯃꯤꯅ ꯊꯥꯒꯠꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥ ꯊꯥꯒꯠꯆꯔ ꯂꯣꯏꯔꯦ 이보ꯜꯅ ꯃꯥꯏꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯥꯏ ꯑꯗꯒꯤꯗꯤ 이보ꯜꯅ ꯁꯥꯄꯝ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯦꯗ 이보ꯜ ꯍꯥꯏ 이보ꯜꯅ ꯃꯥꯏꯕꯝ ꯀꯔꯤ ꯇꯧꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯗꯦ ꯍꯥꯏ ꯁꯣꯅꯥꯂꯤꯅ ꯆꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏ ꯁꯣꯅꯥꯂꯤ ꯅꯪ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯤꯅ 이보ꯜꯅ ꯑꯩ ꯆꯥꯛꯀ ꯆꯥꯗꯤ ꯉꯥꯁꯤꯡ ꯉꯥꯏꯔꯤ ꯉꯥ ꯉꯥꯏꯔꯤꯗꯣꯅ ꯆꯠꯂꯒ ꯊꯣꯡꯉ ꯆꯥꯗꯣꯏꯔꯣ 이보ꯜ ꯊꯦꯡꯉꯅꯤꯀꯣ ꯑꯩꯒꯤꯗꯤ ꯊꯣꯡꯅ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤꯕ LB ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯦ LBꯁꯦ 1 hour 30 minutes ꯍꯦꯟꯈ꯭ರೆ 1 hourꯒ ꯇꯧꯔꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯐꯝꯃꯒ ꯇꯧꯗꯣꯏ ꯁꯔꯨꯛ ꯂꯦꯞꯄꯒ ꯇꯧꯔꯛꯑꯣ ꯐꯃꯨꯡ ꯃꯌꯥꯏꯗ ꯏꯅꯝꯃ ꯗꯦꯟꯁ ꯇꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯅꯤꯗ ꯍꯥꯏꯗꯤ 이보ꯜꯅ ꯗꯦꯟꯁ ꯇꯧꯔ ꯆꯪꯉꯛꯄꯗꯨꯒ ꯇꯧꯕ ꯋꯥꯅꯤ ꯑꯗꯒꯤꯗꯤ ꯕꯤꯟꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯏꯚꯁꯦ ꯊꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯦ ꯍꯥꯏꯌꯦꯀꯣ ꯂꯥꯏꯚ ꯊꯥꯕꯁꯦ
ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯗꯤ ꯍꯥꯏꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯥꯏꯐꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯦ ꯑꯗꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟꯁ ꯃꯣꯏꯅ ꯄꯤꯔꯛꯄꯗꯨꯗꯤ ꯃꯣꯏꯅ ꯀꯣꯃꯦꯟꯁ ꯄꯤꯔꯒ ꯑꯩꯅ ꯀꯣꯟꯅ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ ꯌꯦꯡꯉꯒ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯍꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃꯗꯨꯅ ꯑꯩꯒꯤ LB ꯂꯥꯛꯇꯥꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯁꯥꯟꯅꯔꯒ ꯃꯣꯏꯒ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ LBꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯑꯁꯤꯃꯈꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯕꯣꯍꯜꯅ ꯃꯥꯏꯕꯝ ꯈꯥꯖꯤꯡ ꯊꯣꯡꯕ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯈꯣꯏꯗꯨꯅ ꯖꯨꯕꯒꯤꯔꯣ 이보헐나 용짝 이보헐 ꯑꯩꯗꯤꯅꯦ ꯈꯥꯖꯤꯡ ꯌꯥꯝ ꯄꯥꯝꯃꯦ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯊꯣꯡꯕꯅꯦ ꯍꯥꯏꯗꯤ ꯑꯁ ꯂꯣꯏꯔꯦ 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 ꯑꯁꯦꯡ ꯃꯤꯅ ꯀꯧꯕꯒ ꯈꯨꯝꯁꯨꯈꯨꯝ ꯈꯨꯝꯃꯣꯏ ꯑꯩ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯊꯣꯡꯉꯗꯤ ꯃꯤꯅ ꯀꯧꯕ ꯈꯨꯝꯗꯦ ꯑꯁꯤꯃꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯊꯣꯏꯕꯤ ꯁꯅꯥꯅꯟꯗ 이보헐 ꯅꯨꯡꯉꯥꯏꯒꯤꯗ꯭ꯔꯦꯍꯦ ꯑꯗꯩꯗꯤ ꯃꯣꯃꯤꯅꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯃꯣꯃꯤꯅꯥ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯉꯁꯤ ꯂꯣꯏꯔꯦ 이보헐ꯅ LBYT ꯊꯕꯛ ꯀꯥꯏꯕ ꯃꯇꯤꯌꯥ ꯂꯥꯞ ꯅꯥꯏ LBYT ꯊꯕꯛ ꯃꯇꯤꯌꯥ ꯂꯥꯞꯅꯩ ꯁꯨꯔꯖꯅ 이보헐 ꯉꯛ ꯉꯥꯏꯔꯦ ꯍꯥꯏ ꯑꯗꯒꯤ 이보헐ꯅ ꯗꯥꯕꯨꯡ ꯁꯅꯥ ꯁꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯁꯥꯔꯤ ꯃꯥ ꯁꯥꯔꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛꯁꯨ ꯐꯖꯩ ꯍꯦꯛ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯈꯦꯂꯦꯟꯅ ꯀꯣꯃꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯒꯤꯗꯤ 이보헐ꯅ ꯁꯨꯔꯖ ꯍꯥꯏꯔꯒ ꯃꯃꯤꯠꯀꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯦ ꯑꯗꯩ 이보헐ꯅ ꯈꯦꯂꯦꯟ ꯕ꯭ꯔꯣ ꯍꯥꯏꯔ ꯗꯦꯟꯁ ꯇꯧꯁꯟꯈ꯭ꯔꯦ ꯃꯣꯃꯤꯅꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯈꯦꯂꯦꯟꯅ ꯍꯣꯏ 이보헐 ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ 이보헐ꯅ ꯉꯥꯏꯔꯤ ꯀꯔꯤ ꯉꯥꯏꯔꯤ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯀꯔꯤ ꯍꯥꯏꯕ ꯉꯥꯁꯤꯡ ꯂꯩꯔꯛꯀꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯍꯥꯏ ꯂꯩꯔꯥꯛꯀꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯒꯥꯔꯤ ꯉꯥꯏꯔꯤꯔꯣꯅ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ 이보헐 ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯌꯦꯏꯕꯣꯍꯜ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯃꯥꯜꯂꯦ ꯃꯥ ꯑꯗꯒꯤꯗꯤ 이보헐ꯅ ꯑꯩꯒꯤꯗꯤ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯄ LB ꯑꯗꯨꯅꯦ 이보헐 ꯍꯟꯗꯛꯇꯤꯅꯦ ꯚꯤꯗꯤꯑꯣꯒꯤꯅꯦ ꯚꯤꯌꯣꯔꯁꯀ ꯑꯝꯇ ꯂꯩꯇꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯚꯤꯌꯣꯔꯁꯀ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯁꯦꯡꯃꯛꯀꯤꯕꯣ ꯂꯣꯏꯔꯕꯖꯥꯠꯅꯤ ꯇꯜꯂꯦ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯦꯟꯁꯥꯡ ꯍꯥꯎꯍꯜꯂꯨꯀꯣ ꯏꯅꯝꯃꯁꯦ ꯈꯔ ꯈꯔ ꯍꯥꯎꯅ ꯄꯤꯖꯕꯤꯌꯨ ꯑꯗꯒꯤꯗꯤ 이보헐ꯅ ꯌꯥꯎꯔꯛꯇ꯭ꯔꯤꯅꯦ ꯈꯦꯂꯦꯟꯕ꯭ꯔꯣ ꯍꯥꯏ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯈꯦꯂꯦꯟꯕ꯭ꯔꯣ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯕꯤꯀꯥꯁꯅ ꯍꯧꯖꯤꯛ ꯀꯛꯆꯤꯡꯁꯦ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯅꯔꯤ ꯔꯣꯁꯇꯔ ꯇꯥꯜꯂꯒꯁꯨ ꯂꯩꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏ ꯑꯣꯀꯦ ꯔꯤꯅꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯅꯥ ꯅꯪ ꯁꯤꯒ ꯃꯃꯥꯏ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯤꯅꯤ ꯁꯅꯥ ꯀꯩꯅꯣꯗꯨꯒ ꯊꯦꯡꯉꯅꯤ ꯑꯗꯒꯤꯗꯤ ꯔꯤꯅꯥꯅ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯆꯝꯃꯦ ꯍꯦꯄꯤ ꯑꯦꯟ ꯀꯟꯇꯦꯟ ꯐꯦꯃꯤꯂꯤ ꯁꯤꯝꯄꯜ ꯂꯥꯏꯐ ꯏꯁ ꯗ ꯕꯦꯁ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯔꯤꯅꯥꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯐꯝ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯈꯦꯂꯦꯟꯅ 이보헐 ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯣ ꯀꯩꯕ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ 이보헐ꯅ ꯑꯩꯗꯤ ꯈꯥꯖꯤꯡ ꯕꯣꯔꯥ ꯄꯥꯝꯃꯤꯈꯥꯖꯤꯡ ꯕꯣꯔꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ 이보헐ꯅ ꯂꯥꯛꯂꯤ ꯈꯦꯂꯦꯟ ꯕ꯭ꯔꯣ ꯌꯧꯔꯛꯇ꯭ꯔꯤ 이보헐ꯅ ꯗꯥꯕꯨꯡ ꯍꯥꯏꯅ ꯀꯧꯊꯔꯛꯑꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯊꯣꯡꯕꯁꯤꯗ ꯂꯥꯛꯑꯒ ꯄꯤꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯅꯝꯃ ꯍꯥꯏꯅ ꯀꯧꯔꯒ ꯈꯨꯝꯕ꯭ꯔꯥ ꯈꯨꯝꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯜꯂꯥ ꯍꯥꯏ ꯀꯩꯕ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯊꯣꯡꯕꯗ ꯑꯩꯗꯨꯒ ꯂꯥꯛꯑꯒ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯊꯣꯡꯕ ꯆꯥꯔꯣꯏꯀꯣ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯆꯥꯔꯣꯏ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯂꯇꯥ ꯁꯤꯡꯍꯅ ꯇꯣꯝꯕꯤ ꯅꯪ ꯀꯩ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯣ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏ ꯂꯇꯥꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ
ꯏꯆꯦ ꯂꯇꯥ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦ ꯂꯇꯥꯔꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯆꯦ ꯂꯇꯥꯔꯥ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯂꯛꯈꯤꯄꯨꯔꯗꯒꯤꯅꯦ ꯈꯦꯂꯦꯟꯅ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯈꯦꯂꯦꯟ ꯕ꯭ꯔꯣꯁꯦ ꯌꯥꯎꯗꯕ ꯃꯐꯝꯗ ꯌꯥꯎꯔꯛꯇ꯭ꯔꯤꯀꯣ ꯈꯦꯂꯦꯟ ꯕ꯭ꯔꯣꯁꯦ ꯌꯧꯗꯕ ꯃꯐꯝ ꯌꯧꯔꯛꯇ꯭ꯔꯤꯀꯣ ꯍꯥꯏ ꯏꯕꯣꯍꯜꯅ ꯑꯩ ꯉꯁꯤ ꯄꯨꯡ 12ꯗ ꯀ LB ꯊꯥꯔꯛꯀꯅꯤ ꯇꯨꯝꯅ ꯇꯨꯝꯅ ꯊꯥꯔꯛꯇꯣꯏꯔꯣ ꯅꯪ ꯑꯩꯁꯨ ꯇꯨꯝꯅ ꯌꯥꯎꯔꯛꯀꯅꯤ ꯈꯅꯥꯎ ꯅꯥꯕꯅ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯍꯦꯜꯂꯣ ꯑꯅꯨ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏ ꯏꯆꯦ ꯃꯝꯇꯥ ꯏꯆꯦ ꯃꯝꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯆꯦ ꯃꯝꯇꯥ ꯅꯨꯡꯁꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯀꯧꯕꯤꯔꯛꯄꯒꯤ ꯑꯩꯅ ꯀꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯅꯣꯛꯂꯦ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯆꯝꯊꯣꯡ ꯌꯥꯝꯅ ꯆꯥꯔꯗꯤ ꯌꯥꯝꯅ ꯑꯆꯝꯕ ꯐꯦꯃꯤꯂꯤ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯀꯤꯔ ꯈꯪꯗꯦ ꯑꯩ ꯆꯝꯊꯣꯡ ꯌꯥꯝꯅ ꯆꯥꯏ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯑꯁꯦꯡꯕ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅꯦ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏꯁꯤ ꯌꯥꯝ ꯆꯥꯖꯩꯑꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯗꯨꯅꯔ ꯈꯪꯗꯦ ꯌꯥꯝ ꯆꯝꯖꯔꯤꯁꯦ ꯑꯗ ꯏꯕꯣꯍꯜꯅ ꯑꯍꯥꯎꯕ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯏꯕꯣꯍꯜ ꯌꯦꯟ ꯊꯣꯡꯕ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯆꯥꯕ ꯑꯗꯩꯗꯤ ꯁꯟ ꯊꯣꯡꯕ ꯆꯥꯕ ꯑꯗꯒꯤꯗꯤ ꯄꯣꯛ ꯊꯣꯡꯕ ꯆꯥꯕ ꯑꯁꯤꯁꯤꯗꯤ ꯀꯔꯝꯕ ꯀꯩꯅꯣꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯗꯣꯏꯅꯣ ꯀꯔꯝꯕ ꯍꯥꯏꯗꯤ ꯃꯑꯣꯡꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯗꯣꯏꯅꯣꯕ ꯆꯝꯊꯣꯡ ꯆꯥꯕꯗꯤ ꯆꯝꯃꯦꯗꯅ ꯑꯗꯨꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯣ ꯑꯗ ꯏꯕꯣꯍꯜꯅ ꯑꯣ ꯗꯥꯕꯨꯡ ꯍꯥꯏꯅ ꯀꯧꯊꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏ ꯄꯤꯖꯅꯤ ꯑꯗꯨꯗ ꯁꯨꯝ ꯀꯧꯕ ꯈꯨꯝꯕꯔ ꯈꯨꯝꯗꯕꯔ ꯌꯦꯡꯅꯤꯡꯕꯗꯣ ꯍꯥꯏ ꯑꯣꯀꯦ ꯈꯦꯂꯦꯟꯅ ꯏꯕꯣꯍꯜ ꯁꯥ ꯌꯥꯝꯅ ꯆꯥꯔꯒ ꯀꯩꯗꯧꯕ ꯍꯥꯏ ꯑꯗꯨꯅꯦ ꯁꯥ ꯌꯥꯝ ꯆꯥꯔꯒꯗꯤ ꯀꯩꯗꯧꯒꯦꯕ ꯏꯕꯣꯍꯜꯅ ꯉꯁꯤ ꯁꯥ ꯆꯥꯔꯔꯣꯏ ꯍꯌꯦꯡ ꯁꯟꯗꯦꯗ ꯆꯥꯕ ꯌꯥꯏ ꯉꯁꯤ ꯁꯥ ꯆꯥꯔꯔꯣꯏ ꯍꯌꯦꯡ ꯁꯟꯗꯦꯗ ꯆꯥꯕ ꯌꯥꯏ ꯍꯥꯏ ꯑꯗꯩ ꯈꯦꯂꯦꯟꯅ ꯏꯕꯣꯍꯜ ꯆꯝꯊꯣꯡ ꯆꯥꯔꯤꯁꯦ ꯍꯛꯆꯥꯡ ꯐꯗꯣꯏꯅꯦ ꯏꯕꯣꯍꯜ ꯆꯝꯊꯣꯡ ꯆꯥꯔꯤꯁꯦ ꯍꯛꯆꯥꯡ ꯐꯗꯣꯏꯅꯦ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯁꯨ ꯆꯝꯊꯣꯡ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯑꯩꯗꯤ ꯃꯤꯅ ꯁꯛ ꯀꯥꯛꯑꯦ ꯇꯥꯈꯠꯂꯦ ꯍꯥꯏꯔꯛꯑꯦ ꯁꯥ ꯊꯣꯡꯎ ꯂꯥꯛꯈꯣ ꯇꯥꯈꯠꯂꯦ ꯍꯥꯏꯔꯛ ꯈꯠꯎꯔꯕꯅꯤ ꯃꯌꯥꯝꯅ ꯇꯥꯈꯠꯂꯦ ꯍꯥꯏꯔꯒꯦ ꯇꯧꯅꯨꯁꯅ ꯇꯥꯈꯠꯄꯔꯣ ꯑꯩ ꯏꯁꯥ ꯐꯥꯎ ꯈꯪꯗꯦ ꯍꯥꯏꯌꯦ ꯏꯕꯣꯍꯜꯅ ꯍꯣꯏꯅꯦ ꯈꯦꯂꯦꯟ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯈꯔꯦ ꯈꯅꯥꯎ ꯅꯥꯕꯅ ꯃꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯀꯥꯔꯟ ꯇꯧꯔꯤ ꯁꯪꯉꯨ ꯁꯤꯉꯥꯁꯦ ꯃꯥꯅ ꯃꯤ ꯌꯦꯛꯑꯒꯅꯦ ꯃꯌꯥꯝꯕꯨ ꯌꯦꯡꯍꯜꯂꯤꯕ ꯑꯆꯣꯏ ꯉꯥꯡ ꯑꯣꯏꯅꯒꯤ ꯐꯣꯇꯣꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤ ꯃꯥꯡꯈꯔꯦ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯃꯤꯗꯣ ꯃꯥꯡꯉꯤ ꯅꯠꯇꯦ ꯃꯤꯗꯣꯅꯦ ꯂꯨꯝꯃꯒ ꯇꯥꯔꯤꯅꯤ ꯈꯪꯉꯕ ꯈꯦꯂꯦꯟꯅ ꯏꯆꯦꯒꯤ ꯐꯣꯇꯣꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯁꯦ ꯏꯕ ꯏꯆꯥ ꯊꯣꯏꯕꯤꯅ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯄꯤꯛꯏꯉꯩꯒꯤꯅꯤ ꯑꯗꯨꯝ ꯍꯟ ꯂꯩꯔꯦ ꯅꯪ ꯑꯗꯨ ꯁꯅꯥꯗꯣ ꯑꯗꯨꯝ ꯍꯟ ꯂꯩꯔꯦ ꯁꯥꯎꯔꯅꯨ ꯔꯤꯅꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒꯣ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯑꯣ ꯏꯝꯐꯥꯜꯒꯤ ꯑꯣꯏꯕꯣꯔꯦ ꯔꯤꯅꯥ ꯍꯣꯏ ꯂꯥꯛꯀꯅꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ ꯏꯕꯣꯍꯜꯅ ꯃꯤ ꯍꯥꯏꯔꯒ ꯃꯤꯒ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯃꯧꯅ ꯌꯦꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯏꯕꯣꯍꯜꯅ ꯑꯩ ꯕꯗꯝ
ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯗꯝ ꯕꯗꯝ ꯈꯦꯂꯦꯟꯅ ꯊꯣꯏꯕꯤꯁꯅꯥ ꯀꯅꯥ ꯃꯥꯡꯈ꯭ꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ khăn nào vậy nè nạp tụi nó sờ ngang đã kể lên hai đốt ra để mít cái nào này Thobisna inama hidak chadro chai dak chai hidak charasune kanamam khangdre Bestowna kasada maitai khun kayamu lai tage maitai khun je chawrangna kayamu tage da kasada ai tasengna masingdi khangde bo maitai khun je yamamgani tarise khangjanbadi chumi masise kasarda maitai khun kayam tage haibase khangjanbadi chumi ko do tasengna makidi ai khangde iboholna ai chatle ibohol kasarda maitai khun kayam tage ta hairamo khangba taragadi ai khangde nuthang yawragane hena isase nungairakteba ayungdina khara phayeba nusa saringe matamdo adugana isase nungaitasu phayeba kaidodane kaiba nuthang sanda daradi nuthang hena nungaiteba isase Thobisana kuina tauranu hakchang ngamdradi inama chak chathok aga hidak charaga potharo yam thunna pharoko kuina naba yade inama hayeng pharamoko hai oke oke yam nungsiye samahana ingonda haibirakpase yam nungsi Thobisana yamna phaba oirage aduga 1 hour di phahalage 47 minutes di oire iboholna janena sunena madhom janena haire iboholna masu khangde akhoise kasada maitai khun kya taga je khangjanbadi chumi ibohol natra mina question hangakpada si pakhom piba ngamdre ba koi kainingai ni Bikasna haiba cheche chahi kayamu subirage Bikas nang ai chahi kai hangaino ai je hanubi phare chahi kya suramdo mali na chese hairo chahi ya daure dai iboholna ai phone tauraga hange okay ai phone tauraga hange hai karanta hangdeba Google la hangdoira ibohol Google la hangdoira na Thobisana lok laihaugi nungaitabadi nungdangdana henbani ithanta chikna lairaga henbani nama hojine kokase laukholaiba mitkase pangningakte aisini Thobisana bubokni hayu inama sahi khangninga tawjaini ba mai Bikas hairo ai chahi se kya suramdo male Puspa su lakte posabam su lakte Puspa do ngasai di lakadra kaina hangamya ba do aina lakadi na haigini do lakte ma thabakti yam kan mane du gyorangane ba luhongba leiba dudugi bubokni hayu inama posamam bamada posamam la Iche happy Shivratri hai same to you posambam ai ngasai nang lakte na wakhan nungaita leini nanga Puspa ga lakta bada nungaite ba
Gita Maibamna hi, hello Gita. Chak charabo. Posamam kay nang charake. Tonina Jenu. Hi. Kaiba nga nahanday live na namdido karigino. Hi. Aido kayna tawba ita thoibigine exam do loijare sublaiba ko ita thoibigi exam loijare ado laani ai marak sum LB tawrake Delhi di tawba ngamno mandebako aduna marak sum tawrakani mayamna surprise tum tawpirakani baina marak thoibisana kainone che posambam laklise udabro an hai ure hoji una comments bai kana sa parena saidagi laktabanina dugi aina masi miss tawba adagidi posambamna che nanaw kaigi lagoidoino chegi LB dabu hoi thabak chinba matangdadi ai yawba ngamdeko che hai adune kaisu kaide posambam do aina sum khallibane Saturday ngasi Saturday na kaufthokra male haina ngasai puspado jije LB lakadra hangamebako ado aina lakani hena wai sanakibane do ma thabak silamgani ko mai luhongba leibanina ne moi machigi luhongba leibanina thabak silamgani ba khajabada Bikasna 30-31 muk hai Bikas ai 30-31 di hele da 30-31 di hele sahi 40 yaudore thajabra ai masaksida kanam pho thajabide ai sahi nifu sudore ai kanam pho thajabide ngoda kaigino base tonina che tamo leiye tamo thabak suriye aigi sahi 40 yaudore haise kanam pho thajadeba sisu angakpa mani ado ai mina haiba ko aina haiba nate ko sigi wase mina ngada haiba aingonda real da uba taibangda face to face unaba mina ngada haiba na aigi sakse video dana ahan mali haye camera dana ahan malaye aduga real dana ne taibangda ne aise jam angang male khangde mina haine aina di khangde ko mina haiba chumro landra hayeng noi mya su unaraga khangani natra ai jam angang mali di hai posambamna ngasi chak khara thenge aduna lakpada thengine che ai chak cha di posambam ai chak cha di ko thoibisana inama ngasi gi chak thengbagi kaiba ngang loidaba kitang ngai kaiba ngang loidaba kitang ngai aduga uchin nachina kaiba uchin nachina mapan tawdawbasi minutes ani ta ngaira kanda chathok e hai dagi nauchana kai mathil charage hai naucha ai chak chaji aluga yongsa kadi iroli chak chaji chak thengdokre ngasi se aduna LBD pung 8 da laktaba yadabanina lae halura chak chadoini khanau se kangni khanau se ne khar kangni ba thoibisana naucha ui ena mai tawre thoibisana chak se loi thengna re hosu ya adagi nauchana ui thoibi haina hai thoibisana kai enjang charage naucha haina hange posamamna che ai nga thonge boraki nga phai aikhoi sida khuhau di leitre nga sangdo wa di mainye to tomato fajana hapaga adaidi hawai thak to adu hapaga adaidi morok tangkhaido na soijallaga khwaga ma soijallaga natra hawbane thumba yawbane boraki ngadi hawina posamamna puspadi laktro che lakti duni puspado lakti haise dugine malu hongbai thabakan magi lakpa ngamdaba male nauchana yongsak ironba aya naucha hawramni ko nauchana nangdi haina thoibisana da hangre posamamna thoibisana kai nang chage haina hange thoibisana na yam
ꯌꯥꯝꯃꯦ ꯑꯩꯗꯤ ꯅꯥꯎꯆꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯃꯊꯦꯜ ꯌꯥꯝꯃꯦ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕ ꯀꯥꯡꯍꯧ ꯌꯦꯔꯨꯝ ꯇꯥꯎꯕ ꯅꯥꯎꯆꯥꯅ ꯑꯣꯀꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯆꯝꯐꯨꯠꯀ ꯈꯨꯌꯥꯝꯗꯣ ꯈꯨꯕꯤ ꯅꯥꯏ 이보다 그의 चंफुटका खुयामदो खुबी नाई इबदा है अदगी पोसमना पुष्पा से थबक पुदी खरा कल्ले हाइबनी चे मोय चेगी हजिंगपो दे 13 दनी हाइबने अदबाइन हाये पोसमम विकासना यामना हा माले चेचे कायबा कौररोय इतैमा हाइना कौर चिचे तुम कहो कैसु कायदे विकास चिचे कौरा कैदौरगेने आइदी चिचे कौरसु कायदे इतैमा कौरसु कायदे कैम कायदे को पीएम वाहिदुना नेने आई लागे वेलकम वाहिदुर पोसममना सिस सैतबो कैबा सिस सैतबो थोइबिसना एन हाय अदगिदी नीलीना निनेगी हस्बेंडो मी याम फै मीसु याम नुंगाई फैमिलीसु यामना नुंसी अदुगा चन नाना नुंसीजानना लेमिनै हायमाको होय होय नुंसीजानना लेमिनै अखोय अलay alayba aduda adum pethoga adum hingminare leiminare kedawni sigedaba punsini natra leijariba khara siga adum harau harau leiminadadi kedawni थोइबिसनाना चे पोसंबम कईबुनो हाय दगी पीएम वाहिदुना चाक चारबो हाय चाक चाद्रिये वाहिदुर नंदी चारबो दे पोसंबमना कई हिंजांग थोंगे चे ngasiदने आलूगा योंसा कई रोले चादी चाद्री चाक लामना लोरे फम आई मबुक तीना गुरु 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 खोंगे हौजी वाहिदुना नुंसीबदा चिंगतम खाइदे जात बिजात खाइदे चुम्मीको नेने चुम्मी याम चुम्मी नुंसीबा हाइसिदी थमोइदगी थोरकपा कैनोनिको पोसंबमना चे नंग नहान सिलचा चलुबदो गांधी मेला चंगक्ते पोसंबम आई गांधी मेला चटपगी गांधी मेला चंगबगी टाइमिंग फंग टाइम दो मतम दो फंगक्ट्रेबा आइना सिदै थोकपदने पुंग 11 हेले 11:30 हेलाबा 12 तादोरेबा खंगब्रा होई मानबीदो जुम तो थेंगिदने इचेदो मासे जुम गायबदा थेंगिदने 12 तादोरे अदगिदी एनदी हाइबा खोय दादा दाइगनि मेला चंगक्के दा चंगो चंगो आइना अदुगदिने मागिसु माइ थबग मगी चटपनेबको मागिसु पोचै खरा लेइनाय चटपा अदो पोचै लेइरगा गनि मेला चंगदबदो मतम लेइट्रे अदुम पुंग 3:30 4 तारे सिलचरदसु अदैदी है हल्लजी आइना खोय नुपी गक्तरिना खोय इंतरिने अदुगी चंगक्त्रे गनि मेला दा खोय दाना पुबीनी चसी आइ नोंमा आइंदा चकनी गनि मेला से नुंथांगा नतदी नुंगाइती को नत्रा अयुं हिंदा नुंगाइती गनि मेला से गनि मेला कोयदी नुंथांगा कोय बताब नो खोय चिचौबुदी आदा लेयबा खोय चिचे अहंदो आदा लेयब सिलचरदा लेयबा माना बुदी लाओ हाना हाइने कोइसेना थोइबिसना खुबीना हाइबदो हाइनोखरे थोइबिसना इनमा युम वांगना साबा कलक्ते खांपोक संगदा लैरसु नुंगाइना लैबा नुंगाइना अरैबा खरना हराव हराव लैबदो याम पामेसु दै थोइबिसनाना असेंबा चे पोसंबम आई येंसांग इबदा खुबी नाय ngasiदी कईनो येंसांग इबा से कई हाइनो खरम तादे पोसंबमना होय नुंथांगदना नुंगाइचे नुंथांगदना नुंगाइबदी नत्रा अदुना
ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯅꯨꯡꯊꯥꯡꯗ ꯀꯣꯏꯕ ꯆꯠꯄ ꯀꯥꯏꯗꯣ ꯂꯥꯞꯄꯅꯤꯅꯅꯦ ꯈꯔ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅꯗꯤ ꯀꯣꯏꯅꯤꯡꯗ ꯇꯜꯂꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯧꯕꯨꯗꯤ ꯁꯤꯜꯆꯔꯗ ꯂꯩꯌꯦ ꯑꯗꯣ ꯃꯥꯅꯕꯨꯗꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏ ꯑꯗꯣ ꯂꯥꯛꯄꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯠꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯥ ꯆꯠꯂꯒ ꯑꯍꯤꯡ ꯑꯃ ꯑꯅꯤ ꯂꯩꯔꯛꯇꯣꯏꯗꯣ ꯑꯩꯈꯣꯏ ꯗꯥ ꯊꯥꯗꯣꯛꯑꯝꯃ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤꯅꯦ ꯆꯠꯇꯅ ꯂꯩꯔꯦ ꯑꯗꯩ ꯅꯤꯂꯤꯅ ꯅꯤꯅꯦ ꯍꯣꯏꯒꯤꯁꯦ ꯅꯤꯅꯦꯅ ꯃꯧꯅ ꯅꯊꯟ ꯇꯔꯥ ꯑꯇꯩꯁꯨ ꯃꯧ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯅꯤꯂꯤ ꯑꯩꯈꯣꯏ ꯃꯧ ꯑꯅꯤ ꯁꯨꯏꯀꯣ ꯃꯧ ꯑꯅꯤꯁꯤꯗ ꯃꯧ ꯑꯩꯅ ꯌꯥꯏꯃꯅꯦ ꯑꯗꯨꯒ ꯃꯧ ꯑꯍꯟꯁꯦ ꯑꯩꯈꯣꯏ ꯏꯆꯦꯃꯟꯁꯦ ꯁꯤꯗ ꯂꯩꯇꯦ ꯃꯥ ꯃꯣꯏ ꯂꯝ ꯂꯧꯈ꯭ꯔꯦꯕꯀꯣ ꯃꯣꯏ ꯑꯩꯈꯣই ꯁꯤꯗꯒꯤꯅꯦ ꯈꯔ ꯆꯠꯂꯒ ꯇꯥꯎꯟ ꯂꯩꯌꯦꯕꯀꯣ ꯁꯨꯅꯥꯏ ꯇꯥꯎꯟ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗꯨꯗ ꯃꯣꯏ ꯂꯝ ꯂꯧꯈ꯭ꯔꯦꯕ ꯑꯗꯨꯏꯗꯨꯗ ꯃꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯃꯣꯏ ꯑꯥꯗ ꯔꯦꯟꯇ ꯂꯩꯌꯦꯕꯀꯣ ꯔꯦꯟꯇ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯩꯗꯣ ꯃꯥ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯗꯥ ꯁꯨꯃꯥꯏꯅ ꯁꯨꯅꯥꯔꯤ ꯁꯨꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯔꯦꯟꯇ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯑꯗꯨꯗꯨꯅ ꯔꯦꯟꯇ ꯂꯩꯅ ꯂꯩꯅ ꯃꯣꯏ ꯂꯝ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯂꯝ ꯂꯧꯅ ꯍꯧꯖꯤꯛ ꯌꯨꯝ ꯍꯧꯈꯤꯗꯣꯔꯦꯕꯀꯣ ꯍꯌꯦꯡ ꯗꯦꯠ 13ꯗꯒꯤ ꯌꯨꯝ ꯍꯧꯈꯤꯗꯣꯔꯦꯕ ꯃꯣꯏꯒꯤ ꯑꯗꯨꯅ ꯃꯧꯕꯨꯗꯤ ꯑꯅꯤ ꯁꯨꯕ ꯑꯗꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯃꯥꯅ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯤ ꯄꯣꯠꯁꯝꯕꯝꯅ ꯑꯁ ꯄꯨꯁꯄꯥ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥ ꯍꯪꯉꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯄꯣꯠꯁꯝꯕꯝ ꯆꯤꯆꯦ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯇꯧꯒꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯐꯤꯖꯝ ꯊꯣꯏꯊꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯅꯥꯎꯆꯥꯅ ꯌꯦꯟꯁꯥꯡ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯏꯕ ꯈꯨꯕꯤ ꯅꯥꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯀꯥꯏꯅ ꯍꯪꯉꯛꯄꯒꯤ ꯈꯨꯝꯕꯗꯣ ꯑꯗꯨꯗ ꯏꯕꯗꯣ ꯑꯣ ꯏꯕꯗꯣ ꯑꯦꯟꯖꯥꯡ ꯌꯥꯝꯕꯒꯤ ꯏꯕ ꯋꯥꯏ ꯍꯥꯏꯕ ꯏꯅꯝꯃ ꯑꯣ ꯃꯥꯅꯦ ꯃꯊꯦꯜꯗꯣ ꯌꯥꯝꯃꯕꯅꯤꯅ ꯂꯣꯏꯅ ꯏꯅꯕ ꯍꯣꯠꯅꯕꯗ ꯋꯥꯏ ꯆꯨꯝꯃꯦ ꯏꯕꯣꯍꯜꯅ ꯖꯥꯔꯤꯕꯣꯟꯒꯤꯗꯤ ꯑꯩ ꯈꯅꯥꯎ ꯅꯥꯔꯦꯕ ꯀꯨꯏꯅ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯟꯅꯤꯡꯉꯦ ꯃꯌꯥꯝ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯦ ꯈꯅꯥꯎ ꯌꯥꯝ ꯅꯥꯔꯦ ꯖꯥꯔꯤꯕꯣꯟꯒꯤꯗꯤ ꯈꯅꯥꯎ ꯅꯥꯕꯅ ꯅꯥꯏ ꯈꯅꯥꯎꯁꯦ ꯀꯩꯅꯣ ꯁꯦꯞꯇꯤꯛ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕꯒꯤ ꯈꯣꯏꯍꯤ ꯅꯠꯇꯦꯅꯦ ꯈꯣꯏꯍꯤꯅ ꯀꯩꯗꯧꯗꯣꯏꯅꯣꯅꯦ ꯈꯅꯥꯎ ꯀꯪꯉꯤꯗꯣ ꯐꯅꯕꯩꯅꯦ ꯖꯥꯔꯤꯕꯣꯟꯒꯤꯗꯤ ꯃꯩꯇꯩ 18 ꯀꯁꯥꯔꯒꯤꯗꯤ ꯌꯥꯝꯃꯤ ꯍꯥꯏꯌꯦ ꯑꯣ ꯑꯩ ꯀꯁꯥꯔꯒꯤ ꯈꯪꯗꯦ ꯊꯣꯏꯕꯤꯆꯅꯥꯅ ꯅꯥꯎꯆꯥ ꯑꯗꯨꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯅ ꯑꯩ ꯆꯠꯂꯦ ꯄꯥꯎ ꯇꯝꯕ ꯂꯥꯛꯑꯝꯕꯅꯤ ꯏꯕꯣꯍꯜ ꯅꯨꯡꯁꯤꯗ꯭ꯔꯥ ꯖꯥꯔꯤꯕꯣꯟꯒꯤ ꯀꯌꯥ ꯍꯥꯏꯕ ꯖꯥꯔꯤꯕꯣꯟꯒꯤ 18 ꯀꯣ ꯑꯩꯁꯨ ꯈꯪꯖꯤꯟꯒꯦ ꯖꯥꯔꯤꯕꯣꯟꯒꯤ 18 ꯂꯩꯕ ꯖꯥꯔꯤꯕꯣꯟꯗ ꯖꯥꯔꯤꯕꯣꯟ ꯍꯥꯏꯂꯀꯥꯟꯗꯤꯅꯤꯅ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯅꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯀꯁꯥꯔꯒꯤꯅ ꯀꯌꯥꯅꯣ ꯃꯅꯤꯄꯨꯔ ꯈꯪꯗꯦ ꯃꯤꯅ ꯖꯥꯔꯤꯕꯣꯟꯁꯤꯁꯨ ꯀꯁꯥꯔ ꯍꯥꯏꯔ ꯈꯜꯂꯦꯕ ꯈꯜꯂꯦꯕ ꯃꯣꯏ ꯄꯨꯟꯅ ꯈꯜꯂꯦꯕ ꯗꯤꯁꯇ꯭ꯔꯤꯛꯅꯦꯕ ꯀꯁꯥꯔꯁꯤꯗꯤ ꯑꯩ ꯆꯠꯂꯦ ꯄꯥꯎ ꯇꯝꯕ ꯂꯥꯛꯑꯝꯕꯅꯤ ꯍꯥꯏ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯩ ꯈꯣꯏꯍꯤ ꯊꯛꯈꯤꯒꯦ ꯃꯌꯥꯝ ꯌꯥꯔꯦꯍꯦ ꯈꯜꯂꯧꯗ ꯅꯥꯎꯆꯥꯅ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯏꯕꯣꯍꯜ ꯀꯣꯜ ꯇꯧꯔꯒ ꯍꯪꯂꯨꯔꯤꯔꯣ ꯃꯤꯉꯣꯟꯗ ꯃꯥ ꯃꯤꯉꯣꯟꯗ ꯉꯁꯥꯏ ꯍꯪꯒꯅꯤ ꯍꯥꯏꯕꯅꯤ ꯍꯪꯉꯤꯅꯤ ꯄꯣꯠꯁꯝꯅ ꯗꯥꯕꯨꯡꯗꯤ ꯆꯦ ꯗꯥꯕꯨꯡ ꯂꯩꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯑꯩꯒꯤ ꯐꯤꯖꯝ ꯊꯣꯏꯊꯣꯏ ꯍꯥꯏꯅ ꯍꯥꯡꯕꯅꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯌꯦ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯊꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯣꯃꯦꯟꯁ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯑꯗꯩꯗꯤ ꯊꯣꯏꯊꯣꯏꯅ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯒꯤ ꯏꯕꯣꯍꯜꯅ ꯍꯣꯏ ꯍꯪꯂꯨꯔꯤꯃꯤ ꯃꯥꯏꯕꯝ ꯍꯥꯏꯅ ꯅꯣꯛꯊꯈ꯭ꯔꯦ ꯑꯗ ꯏꯕꯣꯍꯜꯅ ꯆꯠꯈ꯭ꯔꯦ ꯃꯥ ꯑꯩ ꯆꯠꯂꯦ ꯀꯥꯏꯔꯒ 1 2 3 ꯇꯧꯔ ꯆꯠꯈ꯭ꯔꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯏꯕꯣꯍꯜ ꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯀꯩꯕ ꯁꯣꯜꯠ ꯍꯥꯞꯄꯒ ꯀꯩꯕ ꯒꯨꯂꯤꯡ ꯇꯧꯕ ꯀꯥꯎꯒꯅꯣ ꯅꯥꯕ ꯐꯕꯅꯤ ꯑꯅꯨꯈꯨꯃꯟ ꯒꯒꯜ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯥ ꯒꯒꯜ ꯇꯧꯕꯗꯣ ꯑꯩꯁꯨ ꯇꯧꯋꯤꯗꯨꯗꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯇꯧꯗꯦ ꯉꯁꯤ ꯇꯧꯗꯦꯕꯉꯁꯤ ꯉꯔꯥꯡꯒꯤ ꯇꯧꯗꯣꯏꯅꯦ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯇꯧꯒꯅꯤ ꯑꯗꯣ ꯈꯅꯥꯎ ꯅꯥꯕ ꯌꯥꯝ ꯐꯕꯅꯤꯀꯣ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯊꯣꯏꯕꯤꯁꯅꯥꯅ
Kaya ba? Khanaw tengo inama khanaw narido khanaw ji hojik ta naba hogolai hojik tai di ngasi dagi naba hogolai ne khanaw mayam ALB se loisallage loisaninge ai ware ba yamna isa se nungai ta bagi ato mayam ba bye good night hana haibiramo na thobi sana inama as ya de da khonjel gado hai adune yam wa ba dudugine mayam baba haibiramo ai mathang mu LB Saturday natabada noma mun thangda lake khoi da sangma nimitta da khobani lake duga mayam no minasi ko ado dagi sangma nimit yenga ko lakjarage ado mayam ngasigi bye bye good night hana ta haibiramo aisu bye wairage Nilina nine good night bye bye sweet dreams bye bye good night adagi nawsana su bye bye good night ana haire because na cheche aigisu YouTube channel hangbane leibane okay because comments tawro aigine video amada noi comments piramo ko aduga support tobiyu ana su hairamo aiga kaugini bako aduduna dumana hairamo aduga aidum support tawjarake thoibisana loisallo potharo hayeng faroko bye bye good night naucha bye bye rajen na bye bye haire posamam ka jakhage posamam bye bye haire mo naucha na bye thoibi hai lo khubaga wae to ise thoina good night anukhuman nabasu pharo mathangdadi prank mai chatpa ma tawrago hoi tawraktoine because na bye bye chese bye bye because mayam bye bye haibiramo ko posamam ka jakhage posamam bye bye good night posamam asat khaba khange posamam mangale ma pusba ko wajali ra khangne mayam bye bye weresiko ai ware khanaw yamna ai buwangang si khangbra ai mayam da ina promise tawki bai tamakta ngasi LB se lai ne ba ina ngasi LB laktaba taragadi mayamna yamna waraugrani lahangai su ai de da lakpudusu ngamjedana ko aduduna ngasi se laktagadi yamna waraugrani la ine ba nungaitana do mayam thank you so much aigi LB da mayam laktuna saru yabi bagi tamakta thank you mayam bye bye Tibisana potharo loiru ina mai na ngange bye bye good night